ꯃꯌꯥꯝ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯑꯃꯗꯤ ꯌꯥꯎꯁꯪꯒ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯨꯔꯥ ꯐꯤꯔꯩꯀꯣꯟ ꯃꯌꯥꯝ ꯑꯗꯨꯝ ꯁꯤꯡꯖꯃꯩ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯤꯝ ꯃꯦꯝꯕꯔ ꯑꯣꯏꯔꯒ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯆꯦꯆꯥꯁꯤꯡꯒꯤ ꯐꯤꯔꯣꯟ ꯌꯣꯟꯐꯝ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯝꯃꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯅꯨꯔꯥ ꯐꯤꯔꯩꯀꯣꯟ ꯃꯌꯥꯝ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯒꯗꯤ ꯌꯥꯝ ꯄꯣꯄꯨꯂꯔ ꯑꯣꯏꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯃꯩ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯤꯝ ꯂꯥꯛꯆꯔꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯨꯍꯣꯡꯕ ꯊꯥꯗꯤ ꯂꯣꯏꯔꯛꯀꯗꯧꯔꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯂꯨꯍꯣꯡꯕ ꯑꯩꯈꯣꯏ ꯊꯦꯡꯅ ꯂꯨꯍꯣꯡꯕꯤꯒꯗꯕ ꯑꯩꯈꯣꯏꯒꯤ ꯃꯧꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯂꯩꯁꯥꯕꯤꯁꯤꯡ ꯀꯣ ꯃꯈꯣꯏ ꯈꯔꯒꯤꯗꯃꯛꯇ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝ ꯆꯥꯎꯕ ꯑꯣꯐꯔ ꯈꯔꯁꯨ ꯑꯗꯨꯝ ꯄꯤꯔꯤ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯊꯝꯕꯤꯔꯛꯏ ꯅꯨꯔꯥ ꯐꯤꯔꯩꯀꯣꯟꯅ ꯑꯃꯗꯤ ꯑꯩꯈꯣꯏ ꯌꯥꯎꯁꯪ ꯑꯃꯗꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯅ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯐꯤ ꯀꯌా ꯑꯃ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯦ ꯃꯈꯜ ꯃꯈꯜ ꯃꯨꯒꯥꯗꯁꯨ ꯃꯈꯜ ꯃꯈꯜ ꯀꯌꯥ ꯑꯃ ꯑꯅꯧꯕ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤꯕ ꯃꯃꯤꯡ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯀꯌꯥ ꯑꯃ ꯂꯥꯛꯇꯨꯅ ꯂꯩꯔꯦ ꯅꯨꯔꯥ ꯐꯤꯔꯩꯀꯣꯟꯗ ꯑꯗꯣ ꯃꯌꯥꯝ ꯆꯪꯃꯤꯟꯅꯔꯁꯤ ꯅꯨꯔꯥ ꯐꯤꯔꯩꯀꯣꯟꯁꯦ ꯃꯌꯥꯝ ꯂꯣꯀꯦꯁꯟ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯒꯨꯒꯜ ꯃꯦꯞꯇꯁꯨ ꯂꯩꯕꯅꯤ ꯑꯗꯨ ꯇꯥꯔꯒꯁꯨ ꯃꯌꯥꯝꯗ ꯂꯣꯀꯦꯁꯟ ꯊꯝꯖꯒꯦ ꯁꯒꯣꯜꯕꯟ ꯇꯦꯔꯥ ꯂꯧꯈꯥꯝ ꯂꯩꯔꯛ ꯍꯥꯏꯕꯅꯤꯀꯣ ꯃꯌꯥꯝ ꯅꯨꯔꯥ ꯐꯤꯔꯩꯀꯣꯟꯒꯤ ꯂꯣꯀꯦꯁꯟꯁꯦ ꯑꯗꯨꯒ ꯂꯩꯇꯦꯡ ꯁꯣꯞ ꯍꯥꯏꯀꯣ ꯃꯌꯥꯝ ꯂꯩꯇꯦꯡ ꯁꯣꯞꯁꯦ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯀꯣ ꯂꯩꯇꯦꯡ ꯁꯤꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠꯇ ꯃꯌꯥꯝ ꯃꯝꯕꯅꯤꯅ ꯈꯤꯇꯪ ꯎꯗ꯭ꯔꯦ ꯑꯗꯣ ꯑꯗꯨꯝ ꯒꯨꯒꯜ ꯃꯦꯞꯇ ꯑꯩꯈꯣꯏꯅ ꯅꯨꯔꯥ ꯐꯤꯔꯩꯀꯣꯟ ꯍꯥꯏꯅ ꯁꯔꯆ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯝ ꯊꯣꯛꯂꯛꯑꯕꯅꯤ ꯅꯨꯔꯥ ꯐꯤꯔꯩꯀꯣꯟ ꯍꯥꯏꯅ ꯁꯔꯆ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯍꯌꯦꯡꯗꯒꯤ ꯑꯩꯈꯣꯏ ꯄꯨꯡ 8ꯗꯒꯤꯅ ꯄꯨꯡ 9 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯥꯛꯄꯤꯔꯒ ꯁꯣꯞꯄꯤꯡ ꯇꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨꯃꯁꯨ ꯃꯌꯥꯝ ꯄꯤꯖꯔꯤ ꯌꯥꯎꯁꯪ ꯑꯃꯗꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯣꯐꯔꯅꯤ ꯃꯌꯥꯝ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯦꯅꯥꯎꯟꯁ ꯇꯧꯖꯔꯛꯀꯗꯣꯏꯁꯤ ꯑꯗꯨꯝ ꯀꯩꯅꯥꯒꯤ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯐꯔ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯒꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯈꯣꯏꯒꯤ ꯑꯣꯏꯅꯁꯨ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯔꯥ ꯐꯤꯔꯩꯀꯣꯟꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯣꯐꯔ ꯑꯈꯟꯅꯕ ꯑꯣꯐꯔ ꯈꯔ ꯊꯝꯖꯔꯤ ꯃꯌꯥꯝ ꯆꯪꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯁꯤꯌꯔ ꯇꯧꯕꯤꯕ ꯀꯃꯦꯟꯇ ꯁꯤꯌꯔ ꯇꯧꯔꯦ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯃꯤꯑꯣꯏ ꯑꯃꯈꯛꯇꯪ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯁꯥꯏꯠꯇꯒꯤ ꯈꯪꯒꯠꯆꯒꯗꯣꯏꯅꯤ ꯃꯤꯑꯣꯏ ꯑꯃꯁꯤꯗ ꯅꯨꯔꯥ ꯐꯤꯔꯩꯀꯣꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯏꯕ ꯄ꯭ꯔꯥꯏꯁ ꯑꯃ ꯊꯝꯖꯔꯤ ꯃꯌꯥꯝ ꯀꯥꯈꯠꯃꯤꯟꯅꯔꯁꯤꯀꯣ ꯅꯨꯔꯥ ꯐꯤꯔꯩꯀꯣꯟꯗ ꯑꯗꯨꯒ ꯃꯌꯥꯝ ꯃꯅꯨꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯣꯞꯄꯤꯡ ꯇꯧꯕ ꯃꯌꯥꯝ ꯃꯤ ꯆꯤꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯆꯪꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯌꯥꯝ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯒꯗꯕ ꯃꯥꯜꯂꯤ ꯃꯌꯥꯝꯅ ꯍꯦꯟꯅ ꯁꯛꯈꯪꯅꯔꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯈꯔꯗꯤ ꯂꯩꯔꯦ ꯃꯅꯨꯡꯁꯤꯗꯀꯣ ꯑꯗꯣ ꯃꯌꯥꯝ ꯀꯅꯥ ꯀꯅꯥ ꯑꯣꯏꯔꯝꯒꯗꯒꯦ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏꯁꯨ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯐꯤꯔꯩꯀꯣꯟ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯊꯥꯔꯒ ꯂꯩꯔꯦꯀꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯗꯨꯝ ꯃꯌꯥꯝ ꯅꯨꯔꯥ ꯐꯤꯔꯩꯀꯣꯟ ꯍꯥꯏꯅ ꯑꯗꯨꯝ ꯄꯦꯖ ꯂꯩꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛꯇꯁꯨ ꯑꯗꯨꯝ ꯂꯩꯕꯅꯤ ꯒꯨꯒꯜ ꯃꯦꯞꯇꯁꯨ ꯅꯨꯔꯥ ꯐꯤꯔꯩꯀꯣꯟ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯩꯕꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯁꯔꯆ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 9ꯗꯒꯤ ꯑꯗꯨꯝ ꯂꯥꯛꯄꯤꯕ ꯍꯧꯕ ꯌꯥꯔꯦꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯂꯩꯒꯗꯣꯏꯅꯤ ꯆꯪꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯃꯌꯥꯝ ꯀꯅꯥ ꯃꯌꯥꯝ ꯂꯩꯔꯤꯁꯤ ꯑꯝꯇꯪ ꯌꯦꯡꯕꯤꯌꯨꯅꯦ ꯃꯅꯨꯡꯗ ꯀꯣ ꯑꯩꯈꯣꯏ ꯇꯦꯇꯦ ꯂꯩꯔꯦ ꯃꯌꯥꯝꯒꯤ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯦꯚꯔꯦꯠ ꯑꯣꯏꯔꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯦꯛꯇ꯭ꯔꯦꯁ ꯀꯣ ꯇꯦꯇꯦ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯦꯅꯤꯝ ꯆꯪꯃꯤꯟꯅꯔꯁꯤ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯍꯥꯏ ꯃꯌꯥꯝ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯍꯥꯏ ꯑꯣꯀꯦ ꯑꯇꯣꯝꯕꯤꯔꯥ ꯑꯣꯀꯦ ꯑꯗꯨꯗꯤ ꯁꯦ ꯃꯧ ꯑꯍꯟꯗ ꯍꯥꯟꯅ ꯍꯥꯞꯄꯒꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯀꯣ ꯃꯧ ꯑꯍꯟꯗ ꯍꯥꯞꯄꯒꯦ ꯑꯗꯨ ꯃꯧ ꯑꯇꯣꯝꯕꯤꯗꯁꯨ ꯍꯥꯞꯀꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟꯁꯦ ꯑꯅꯤꯃꯛ ꯍꯥꯞꯀꯥꯏꯒꯤ ꯍꯥꯏꯌꯦ ꯑꯅꯤꯃꯛ ꯍꯥꯞꯀꯦ ꯅꯩꯌꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯦ ꯃꯧ ꯑꯍꯟꯒ ꯃꯧ ꯑꯇꯣꯝꯕꯤꯒꯁꯦ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯊꯝꯕꯤꯌꯨꯅꯦ ꯑꯝꯇ ꯃꯌꯥꯝꯗ ꯑꯩꯈꯣꯏꯁꯦ ꯍꯥꯏꯗꯤ ꯌꯥꯎꯁꯪꯒꯤꯅꯦ ꯐꯦꯁꯇꯤꯚꯤꯇꯤ ꯑꯃꯨꯛ ꯂꯥꯛꯑꯦꯗꯅ ꯑꯩꯈꯣꯏꯁꯦ ꯌꯥꯎꯁꯪꯁꯦ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏꯁꯦ ꯈꯔ ꯀꯦꯒꯗꯕ ꯈꯣꯠꯀꯗꯕ ꯈꯔ ꯃꯌꯥꯝ ꯁꯤ ꯏꯕꯥꯅꯤ ꯂꯧꯔꯤꯕ ꯐꯤ ꯃꯆꯨꯁꯦ ꯂꯧꯕꯤꯔꯅꯨ ꯂꯧꯔꯦ ꯁꯤꯗꯤꯀꯣ ꯃꯆꯨ ꯃꯥꯟꯅꯔꯒꯨꯝꯁꯦ ꯍꯥꯏꯕꯅꯤ ꯃꯥꯟꯅꯔꯒꯨꯝꯁꯦ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯣ ꯑꯗꯨꯝ ꯑꯄꯥꯝꯕ ꯑꯗꯨꯝ ꯀꯁꯇꯃꯥꯏꯁ ꯇꯧꯕ ꯌꯥꯅꯤ ꯀꯁꯇꯃꯥꯏꯁ ꯇꯧꯕ ꯌꯥꯏ ꯌꯥꯏꯌꯦ ꯌꯥꯏ ꯀꯁꯇꯃꯥꯏꯁ ꯍꯥꯏꯗꯣꯛꯎꯔꯒ ꯑꯁꯦꯡꯕ ꯌꯥ ꯂꯩꯔꯝꯕꯗꯣ ꯅꯠꯇ꯭ꯔꯥ ꯑꯩꯁꯨ ꯌꯥꯝ ꯈꯪꯉꯦ ꯂꯥꯏꯅꯤ ꯄꯨꯔꯥ ꯂꯥꯏꯄꯣꯛꯅꯤ ꯑꯣꯀꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯆꯦꯗꯁꯨ ꯑꯝꯇꯪ ꯍꯥꯞꯆꯒꯦ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯀꯣ ꯍꯥꯞꯄꯤꯔꯣ ꯃꯅꯦꯝ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯣ ꯈꯣꯡꯕꯤꯅꯤꯅꯦ ꯈꯥꯏꯕꯤꯗꯣ ꯚꯥꯏꯔꯦꯜ ꯑꯃꯨꯛ ꯆꯠꯇꯅꯀꯣ ꯌꯥꯔꯕ ꯑꯝꯇ ꯆꯠꯄꯤꯔꯛꯑꯣ ꯃꯅꯦꯝꯅ ꯁꯦꯕꯥ ꯇꯧꯁꯤꯜꯂꯛꯑꯦꯀꯣ ꯌꯥꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯆꯦ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯁꯤꯌꯔ ꯇꯧꯕ ꯀꯃꯦꯟꯇ ꯁꯤꯌꯔ ꯇꯧꯔꯦ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯃꯤꯑꯣꯏ ꯑꯃꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯆꯦꯒꯤ ꯁꯥꯏꯗꯒꯤ ꯀꯔꯤ ꯄ꯭ꯔꯥꯏꯁ ꯄꯤꯕꯤꯒꯗ꯭ꯔꯥ ꯍꯥꯏꯕ ꯃꯌꯥꯝ ꯈꯤꯇꯪ ꯊꯝꯕꯤꯌꯣ ꯆꯩꯔꯥꯎꯕꯁꯨ ꯀꯨꯏꯗ꯭ꯔꯦ ꯌꯥꯎꯁꯪꯁꯨ ꯅꯛꯁꯜꯂꯛꯑꯕꯅꯤꯅꯀꯣ ꯁꯤ ꯃꯌꯥꯝꯁꯦ ꯆꯩꯔꯥꯎꯕꯒꯤ ꯁ꯭ꯇꯣꯛ ꯑꯞ ꯇꯧꯔꯤꯅꯦꯕꯀꯣ ꯁꯨꯠ 300 ꯆꯥꯝꯃꯔꯤ ꯁꯣꯝꯗ ꯂꯥꯛꯄꯤꯌꯣ ꯁꯤꯒꯤ ꯁꯨꯗꯟꯗ ꯌꯦꯡꯃꯤꯟꯅꯁꯦ ꯑꯣ ꯁꯤꯁꯦ ꯔꯦꯁꯃꯤ ꯁꯨꯠ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯁꯤꯒꯤꯁꯦ ꯔꯦꯁꯃꯤ ꯃꯨꯒꯥ ꯁꯨꯠ ꯔꯦꯁꯃꯤ ꯃꯨꯒꯥ ꯁꯨꯠ ꯀꯣ ꯑꯝꯇꯪ ꯂꯥꯛꯄꯤꯌꯣ ꯌꯥꯝ ꯈꯪꯉꯦ ꯔꯦꯁꯃꯤ ꯃꯨꯒꯥꯁꯨ ꯃꯨꯒꯥꯁꯨ ꯊꯣꯛꯂꯛꯑꯅꯤ ꯃꯌꯥꯝ ꯈꯜꯂꯦ ꯊꯣꯛꯂꯛꯑꯅꯤ ꯀꯣ ꯁꯤꯒꯤ ꯁꯤꯌꯔ ꯇꯧꯕꯗꯀꯣ ꯑꯩꯁꯨ ꯏꯟꯒꯦ ꯏꯜꯂꯨ ꯑꯩꯈꯣꯏꯒꯤ ꯃꯧ ꯑꯇꯣꯝꯕꯤꯁꯦ ꯈꯔ ꯉꯥꯎꯕꯅꯤꯀꯣ ꯃꯧ ꯑꯍꯟꯗꯁꯨ ꯑꯝꯇꯪ ꯄꯤꯕꯤꯌꯣ ꯃꯧ ꯈꯔ ꯐꯖꯕ ꯑꯍꯟꯗꯁꯨ ꯈꯔ ꯍꯦꯟꯅ ꯆꯥꯟꯅꯒꯗꯕ ꯃꯆꯨ ꯑꯃ ꯃꯧ ꯑꯍꯟꯗꯁꯨ ꯁꯨꯠꯅꯤꯀꯣ ꯁꯤꯁꯦ ꯁꯨꯠ ꯁꯨꯃꯥꯏꯅ ꯂꯩꯒꯗꯣꯏꯅꯦ ꯑꯣꯀꯦ ꯁꯤꯌꯔ ꯇꯧꯕꯗ
ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯁꯤꯌꯔ ꯇꯧꯕꯤꯕ ꯀꯃꯦꯟꯇ ꯁꯤꯌꯔ ꯇꯧꯔꯦ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯃꯤꯑꯣꯏ ꯑꯃꯈꯛꯇꯪꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯔꯦꯁꯃꯤ ꯃꯨꯒꯥ ꯁꯨꯠꯁꯦ ꯁꯤꯒꯤꯁꯦ ꯃꯈꯣꯏ ꯃꯌꯥꯝ ꯈꯨꯗꯣꯜ ꯇꯧꯖꯒꯗꯣꯏꯅꯤꯀꯣ ꯁ꯭ꯇꯣꯛꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯩꯔ ꯂꯩꯔꯦ ꯏꯆꯦ ꯁꯤꯗ ꯂꯩꯔꯤꯕ ꯄꯤꯁꯁꯦ ꯀꯌꯥꯃꯨꯛ ꯑꯣꯏꯅꯤ ꯁꯤꯁꯦ 300 ꯍꯦꯜꯂꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯏꯌꯣꯡꯗꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤꯀꯣ ꯑꯗꯨꯒ ꯆꯩꯔꯥꯎꯕ ꯅꯪꯅꯕꯁꯨ ꯃꯌꯥꯝ ꯂꯥꯛꯈꯤꯅꯤ ꯑꯗꯨ ꯄ꯭ꯔꯥꯏꯁꯁꯨ ꯁꯤ ꯌꯥꯝ ꯔꯤꯖꯅꯦꯕꯜꯁꯨ ꯑꯣꯏꯔꯅꯤ ꯑꯗꯨꯒ ꯁꯨꯠ ꯑꯣꯏꯅ ꯄꯤꯕꯅꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯖꯤꯟꯅꯕ ꯅꯨꯡꯉꯥꯏꯕ ꯑꯣꯏꯗꯨꯕ ꯁꯝꯃꯔꯒꯤ ꯑꯣꯏꯅꯀꯣ ꯁꯝꯃꯔꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯒꯅꯤ ꯀꯣ ꯅꯍꯥ ꯑꯍꯜ ꯂꯣꯏꯅꯃꯛ ꯌꯥꯔꯦ ꯑꯅꯤꯃꯛ ꯌꯥꯔꯦꯀꯣ ꯑꯗꯨꯝ ꯂꯣꯏꯅꯃꯛ ꯆꯍꯤ ꯑꯗꯨꯝ ꯈꯥꯏꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯐꯤꯁꯤꯗꯗꯤꯀꯣ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯕꯅꯤꯀꯣ ꯀ꯭ꯋꯥꯂꯤꯇꯤꯁꯨ ꯑꯗꯨꯝ ꯂꯥꯛꯑꯒ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯅꯤ ꯑꯗꯨꯒ ꯌꯣꯟꯅꯕ ꯂꯧꯒꯦꯁꯨ ꯌꯥꯅꯤ ꯑꯣꯀꯦ ꯑꯗꯣ ꯃꯧ ꯑꯍꯟꯒ ꯃꯧ ꯑꯇꯣꯝꯕꯤꯒꯗ ꯍꯥꯏꯕ ꯇꯥꯔꯦ ꯀꯃꯥꯏꯅ ꯇꯧꯏ ꯐꯤꯁꯦ ꯑꯝꯇꯪ ꯈꯪꯕꯤꯌꯨꯅꯦ ꯏꯟꯕꯗ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯌꯥꯡꯉꯦ ꯏꯪ ꯏꯪ ꯂꯥꯎꯋꯦ ꯑꯗꯨꯒ ꯃꯆꯨꯁꯦ ꯊꯣꯠ ꯂꯥꯎꯋꯦ ꯃꯧ ꯍꯧꯖꯤꯛ ꯋꯦꯗꯤꯡ ꯁꯤꯖꯟꯅꯤꯅ ꯃꯧ ꯃꯌꯥꯝ ꯂꯨꯍꯣꯡꯈ꯭ꯔꯦꯗꯅꯀꯣ ꯌꯥꯎꯁꯪꯒꯤ ꯁ꯭ꯄꯣꯔꯠꯁꯤꯒꯨꯝꯕ ꯌꯦꯡ ꯆꯠꯄꯗ ꯃꯧ ꯑꯅꯧꯕꯤꯅꯦꯒ ꯍꯥꯏꯕꯗꯤ ꯍꯦꯛ ꯆꯞ ꯂꯥꯎꯅ ꯊꯣꯛꯅꯕ ꯁꯤꯒꯨꯝꯕꯁꯤꯗ ꯑꯗꯨꯝ ꯊꯣꯛꯄꯤꯕ ꯌꯥꯔꯦ ꯀꯣ ꯁ꯭ꯄꯣꯔꯠꯁ ꯌꯦꯡꯕꯗꯁꯨ ꯑꯗꯨꯝ ꯏꯜꯂꯒ ꯊꯣꯛꯄ ꯑꯗꯨꯝ ꯌꯥꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤꯁꯦꯀꯣ ꯃꯆꯨ ꯃꯆꯨ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯃꯆꯨ ꯃꯆꯨ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯣ ꯑꯩ ꯀꯩꯝꯇ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯒꯤ ꯃꯧ ꯑꯍꯟꯒ ꯃꯧ ꯑꯇꯣꯝꯕꯤꯒꯁꯦ ꯀꯔꯝꯕ ꯃꯆꯨ ꯄꯥꯝꯒꯗ ꯑꯝꯇ ꯈꯟꯕꯤꯌꯨ ꯁꯤꯗꯒꯤ ꯍꯧꯖꯤꯛꯄꯨꯗꯤ ꯑꯃ ꯏꯜꯂꯦꯕꯀꯣ ꯏꯄꯥꯝ ꯄꯥꯝꯗꯕ ꯃꯥꯜꯂꯦ ꯃꯧ ꯑꯍꯟꯁꯦ ꯃꯧ ꯑꯇꯣꯝꯕꯤꯒꯤꯗꯤ ꯄꯥꯝꯈ꯭ꯔꯦ ꯀꯣ ꯑꯇꯣꯝꯕꯤꯒꯤ ꯏꯁꯤꯡ ꯃꯆꯨ ꯄꯥꯝꯈ꯭ꯔꯦ ꯃꯆꯨ ꯄꯥꯝꯃꯦ ꯑꯗꯨꯒ ꯁꯤꯁꯨ ꯂꯤꯌꯣꯟꯁꯨ ꯌꯥꯎꯕꯅꯤ ꯂꯩ ꯃꯆꯨ ꯑꯣꯏ ꯈꯣꯡꯗ꯭ꯔꯨꯝ ꯃꯀꯨꯒ ꯍꯥꯏꯅꯕꯗꯣ ꯃꯌꯥꯝꯅ ꯃꯌꯥꯝꯁꯤꯁꯨ ꯏꯟꯖꯔꯒꯦ ꯏꯟꯗ꯭ꯔꯗꯤꯀꯣ ꯏꯟꯕꯤꯔꯣ ꯂꯧꯊꯣꯛꯑꯒ ꯍꯦꯛꯇ ꯂꯧꯊꯣꯛꯁꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯒꯤ ꯑꯎꯟꯄꯣꯠꯁꯨ ꯃꯔꯣꯟ ꯑꯃ ꯑꯎꯟꯄꯣꯠ ꯁꯤꯡꯈ꯭ꯔꯦꯀꯣ ꯃꯆꯨ ꯆꯞ ꯃꯥꯟꯅꯕ ꯃꯥꯜꯂꯦ ꯆꯞ ꯃꯥꯟꯅꯕ ꯑꯣꯀꯦ ꯃꯆꯨ ꯇꯥꯛꯄꯗꯤ ꯏꯟꯕꯁꯦ ꯆꯞ ꯆꯥꯔꯦ ꯅꯠꯇ꯭ꯔꯥ ꯍꯥꯟꯅ ꯌꯦꯡꯉꯣ ꯁꯤꯁꯨ ꯂꯩꯔꯦ ꯌꯥꯝ ꯐꯖꯔꯦ ꯍꯥꯏꯗꯤ ꯃꯆꯨꯁꯨ ꯌꯥꯝ ꯏꯪ ꯏꯪ ꯂꯥꯎꯔꯒ ꯀꯣ ꯀꯩꯅꯣꯅꯦ ꯌꯥꯝ ꯂꯦꯝ ꯃꯆꯨꯗꯣ ꯑꯣꯏꯗꯣꯏꯕ ꯁꯤꯅ ꯈꯔ ꯃꯤ ꯈꯔ ꯄꯤꯛꯇꯞ ꯇꯧꯕ ꯃꯤꯗ ꯏꯟꯕꯤꯔꯣ ꯁꯤꯁꯦ ꯆꯥꯎꯕ ꯑꯣꯏꯗꯦꯕ ꯃꯧ ꯃꯆꯥ ꯃꯆꯥ ꯔꯦꯁꯃꯤ ꯃꯨꯒꯥ ꯁꯨꯠꯁꯦ ꯀꯣ ꯐꯖꯕꯅꯤ ꯑꯗ ꯌꯥꯝ ꯀꯟꯅ ꯐꯤꯁꯦ ꯌꯥꯝ ꯀꯟꯅ ꯀꯥ ꯍꯦꯟꯅ ꯆꯥꯎꯕ ꯅꯠꯇꯦ ꯀꯣ ꯑꯩꯅ ꯏꯟꯕ ꯕ꯭ꯂꯨꯗꯣ ꯁꯤꯅꯗꯤ ꯍꯦꯜꯂꯦꯕ ꯆꯥꯎꯕꯗꯣ ꯅꯀꯤꯅꯥꯁꯦ ꯌꯥꯝ ꯍꯥꯞꯈꯤꯕꯒꯤ ꯐꯤ ꯃꯔꯥꯛ ꯍꯥꯏꯗꯤ ꯈꯔ ꯄꯤꯛꯄꯗꯣ ꯑꯣꯏ ꯃꯥꯅꯦ, ꯃꯥꯅꯦ ꯏꯌꯣꯡ ꯑꯃꯃꯝ ꯑꯣꯏꯕꯒꯤ ꯑꯗꯨꯗꯨꯒꯤ ꯑꯗꯣ ꯁꯤ ꯑꯗꯨꯝ ꯌꯥꯅꯤ ꯍꯥꯏꯗꯤ ꯐꯤꯅ ꯉꯝꯗꯕꯤꯗ ꯏꯅꯤꯡꯕ ꯃꯤ ꯂꯩꯗꯅ ꯃꯆꯥ ꯑꯃꯇꯪ ꯑꯗꯨ ꯌꯥꯅꯤ ꯍꯣꯏ 2000 ꯑꯝꯇ ꯌꯧꯗꯦꯀꯣ ꯁꯨꯠꯁꯦ ꯂꯨꯄꯥ 2000 ꯌꯧꯗꯦꯅ ꯍꯥꯏ ꯁꯤꯒꯤꯁꯦ ꯑꯗꯨꯝ 1000 ꯄ꯭ꯔꯥꯏꯁ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯤꯁꯦ ꯁꯤ ꯐꯖꯩ ꯌꯦꯡꯕꯤꯔꯣ ꯃꯣꯏꯗ ꯁꯤꯁꯦ ꯌꯥꯎꯁꯪ ꯑꯁꯦꯡꯕꯤ ꯌꯥꯎꯁꯪ ꯑꯁꯦꯡꯕꯤ ꯐꯅꯦꯛꯅ ꯒ꯭ꯔꯤꯟ ꯇꯣ ꯌꯥꯝ ꯆꯞ ꯆꯥꯔꯦ ꯐꯅꯦꯛꯇꯨꯁꯨ ꯄꯥꯏꯌꯣ ꯐꯅꯦꯛ ꯄꯥꯏꯌꯣ ꯐꯅꯦꯛꯇꯨꯁꯨ ꯄꯥꯏꯌꯣ ꯐꯅꯦꯛꯇꯨꯁꯨ ꯐꯅꯦꯛꯅ ꯈꯤꯇꯪ ꯑꯃꯨꯛ ꯗꯥꯔꯛ ꯑꯣꯏꯁꯜꯂꯒ ꯍꯥꯏꯕ ꯇꯥꯔꯦ ꯃꯄꯥꯟꯒꯤ ꯆꯥꯔꯅꯤꯁꯦ ꯐꯨꯔꯤꯠꯁꯦ ꯒ꯭ꯔꯤꯟ ꯇꯧꯔꯁꯨ ꯌꯥꯔꯦ ꯋꯥꯏꯠ ꯁꯤ 1500 ꯌꯧꯗꯦꯀꯣ ꯁꯨꯠꯁꯤꯗ ꯂꯨꯄꯥ 1500 ꯌꯧꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯁꯨꯠꯁꯤꯗꯀꯣ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯌꯦꯡꯉꯒꯅꯦ ꯌꯥꯎꯁꯪꯒ ꯆꯩꯔꯥꯎꯕꯒꯤ ꯄꯨꯂꯞ ꯑꯁꯦꯡꯕꯒꯤ ꯉꯛꯏꯁꯦꯕꯅꯦ ꯐꯖꯕꯅꯦ ꯌꯥꯝ ꯑꯗꯣ ꯁꯤ ꯑꯩꯈꯣꯏ ꯔꯦꯁꯃꯤ ꯃꯨꯒꯥ ꯁꯨꯠꯁꯦ ꯑꯇꯣꯞꯄ ꯁ꯭ꯇꯣꯔꯗ ꯀꯌꯥ ꯐꯪꯅꯗꯦꯅ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯁꯤꯁꯦ ꯑꯇꯣꯞꯄ ꯁ꯭ꯇꯣꯔꯗ ꯀꯌꯥ ꯐꯪꯅꯗꯦꯀꯣ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯗꯅ ꯑꯅꯝꯕ ꯂꯣꯏ ꯐꯪꯉꯦ ꯑꯗꯣ ꯌꯣꯟꯕꯒꯤ ꯂꯧꯕꯁꯨ ꯌꯥꯔꯦ ꯑꯗꯣ ꯆꯩꯔꯥꯎꯕꯒꯤ ꯑꯣꯏꯅ ꯃꯁꯤꯡ ꯌꯥꯝꯅ ꯂꯧꯔꯒꯗꯤ ꯄ꯭ꯔꯥꯏꯁꯇꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯌꯦꯡꯉꯒ ꯁꯥꯏꯀꯣ ꯑꯗꯨ ꯌꯦꯡꯉꯣ ꯆꯥꯝꯃꯉꯥ ꯌꯧꯗꯦꯕ ꯈꯔ ꯂꯧꯔꯒꯗꯤ ꯈꯔ ꯌꯥꯝꯅꯒ ꯂꯧꯔꯒꯗꯤ ꯈꯔ ꯇꯥꯗꯣꯏꯅꯤ ꯑꯗꯩ ꯈꯔ ꯍꯦꯟꯅ ꯂꯧ ꯇꯥꯔꯒꯗꯤ ꯌꯥꯝ ꯍꯦꯟꯅ ꯇꯥꯗꯣꯏꯅꯦ ꯑꯃꯨꯛ ꯃꯥꯅꯦ ꯑꯩ ꯑꯍꯟꯒꯩꯗꯤ ꯍꯥꯏꯗꯤ ꯇꯧꯔꯁꯦ ꯆꯩꯔꯥꯎꯕ ꯐꯖꯅ ꯁꯤ ꯃꯨꯀꯥꯅꯤꯀꯣ ꯐꯦꯜꯂꯛꯏꯁꯦ ꯀꯔꯕꯥꯔ ꯇꯧꯔꯛꯀꯗꯣꯏꯁꯦ ꯍꯣꯜꯂꯒ ꯄꯨꯈꯤꯕ ꯍꯧꯖꯤꯛ ꯑꯦꯜꯕꯝ ꯀꯨꯝꯕ ꯇꯣꯛꯇꯣꯔꯦ ꯍꯧꯖꯤꯛ ꯀꯣ ꯁꯤꯃꯥꯏꯗꯤ ꯍꯥꯟꯅꯁꯨ ꯈꯣꯡ ꯌꯣꯜꯂꯛꯑꯦ ꯈꯣꯡꯎꯞ ꯌꯧꯔꯣ ꯑꯣꯀꯦ ꯀꯟꯇꯤꯅ꯭ꯌꯨꯁꯟ ꯇꯧꯕ ꯌꯥꯏ ꯐꯤ ꯑꯣꯏꯅ ꯃꯈꯥ ꯇꯥꯗꯕ ꯌꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯒꯤꯁꯦ ꯗꯥꯎ ꯌꯥꯕ ꯃꯤꯑꯣꯏ ꯑꯃꯗ ꯄꯤꯒꯗꯣꯏꯅꯤꯀꯣ ꯑꯄꯥꯝꯕ ꯃꯆꯨ ꯑꯃꯍꯦꯛꯇ ꯀꯩꯁꯨ ꯀꯥꯏꯗꯦ ꯈꯟꯕ ꯌꯥꯏ ꯀꯣ ꯏꯁꯥꯒ ꯆꯥꯟꯅꯒꯗꯕ ꯀꯨꯆꯨ ꯑꯃꯍꯦꯛꯇ ꯀꯨꯆꯨꯒ ꯆꯥꯟꯅꯕ ꯍꯥꯏꯕ ꯇꯥꯔꯦꯃꯆꯨ ꯈꯟꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕꯅꯤ ꯑꯗꯨꯝ ꯂꯣꯏꯅ ꯆꯥꯅꯔꯅꯤ ꯀꯨꯆꯨꯁꯦ ꯃꯤ ꯉꯧꯕ ꯑꯗꯨꯗꯒꯤ ꯃꯤ ꯀꯨꯆꯨ ꯃꯝꯇ ꯇꯥꯕ ꯀꯩꯁꯨꯝꯇ ꯗꯤꯄꯦꯟ ꯍꯥꯏꯗꯤ ꯑꯗꯨ ꯃꯦꯇꯔ ꯇꯧꯗꯧꯕ ꯃꯥꯟꯗꯦ ꯂꯣꯏꯅ ꯆꯥꯟꯅꯕꯅꯦ ꯍꯥꯏꯗꯤ ꯀꯨꯆꯨ ꯍꯥꯠꯄ ꯀꯂꯔ ꯄꯥꯛ ꯌꯥꯎꯗꯦ ꯀꯨꯆꯨ ꯍꯥꯠꯄ ꯀꯂꯔ ꯀꯩꯁꯨ ꯌꯥꯎꯗꯦꯕ ꯑꯗꯨ ꯌꯥꯎꯗꯦ ꯌꯥꯝ ꯐꯖꯔꯦ ꯑꯗꯨꯒ ꯁꯤ ꯅꯥꯀꯟꯗ ꯑꯃꯨꯛ ꯊꯝꯕꯁꯤꯀꯣ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯑꯃꯨꯛ ꯂꯥꯛꯑꯁꯦ ꯔꯥꯅꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯩꯈꯣꯏ ꯀꯩꯅꯥꯁꯤꯡꯅ ꯍꯦꯟꯅ ꯄꯥꯝꯅꯒꯗꯕ ꯀꯣ ꯑꯁꯤꯗ ꯂꯥꯛꯑꯁꯦ ꯀꯣ ꯁꯨꯝ ꯑꯍꯥꯟꯕꯗ ꯑꯩꯅ ꯃꯌꯥꯝꯁꯦ ꯏꯟꯗ꯭ꯔꯤꯀꯥꯟꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯇꯦꯇꯦꯒ ꯗꯦꯅꯨꯞꯀꯁꯤꯒꯤ ꯑꯄꯥꯝꯕ ꯃꯆꯨ ꯍꯥꯏꯕ ꯇꯥꯔꯦ ꯑꯃ खꯟꯕꯤꯌꯨꯅꯦ ꯑꯃꯃꯝ खन्बियूने खल्लस इचे हांदोपियो ने हांदोपियो अमता ꯑꯩꯗꯤꯅꯦ ꯈꯪꯕ꯭ꯔꯥ ꯈꯔ ꯏꯪ ꯇꯞꯄꯅꯤꯅꯅꯦ ꯌꯦꯡꯉꯣ ꯁꯤꯡꯕꯤꯒꯦ ꯍꯣꯏ ꯑꯉꯥꯡꯒ ꯁꯤ ꯐꯖꯩ मैं अखोई फी मैम लैको अखोई रानी हायरगदी मैम अखोई नुरा फिरै कोनददी पैगे लेरे हायबा तारे पोखाइगे लेरे हायबा तारे को जालिबो सिखक नते मखादसे थुप्पा थुप्पगा मैम लैरी लुंगी कलर पाइ कलर ꯃꯣꯏ ꯀꯅꯥꯅꯣ ꯐꯣꯟ ꯇꯧꯔꯛꯏ 이마라 ꯑꯩꯒꯤ 이마도 와ꯐꯖꯕꯅꯤꯀꯣ ꯇꯤꯡꯊꯣꯛ ꯀꯥꯟꯗꯅ ꯍꯦꯟ ꯐꯖꯕꯅꯤꯀꯣ ꯆꯥꯛꯀꯧꯕ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯂꯥꯛꯏꯅꯦ mangan chakobala 이마 모바일 주스 나만이 kuido 만질락트리고 레이트리에 laichi ai 하이비가노 ꯌꯦꯡꯉꯣ ꯌꯥꯝ ꯐꯖꯕꯅꯤꯀꯣ ꯔꯦꯗ
เปลี่ยนก็อันนี้ชีจินดูสมัยนะมาจิ้นจินโบราณจินจินสันวันจินกันแบบ โอเคสมัยนั้นเลยเนี่ย เห็นว่าอันนี้มา เอาเลยเจ๊พี่จะอันนี้มาเรียนให้บ้าตาเลยก็อีกแต่แค่นั้นเลยเจ๊ก็ อา ทำ มา อยู่ นะ เนี่ย อามานะคิดตั้ง dark red อุ้ยเป็นเนี่ยอามานะ bright red อุ้ยเป็นเนี่ยบอกว่า red on red color มันจะหับจันเดบสนะ 메메린 짱짱 짱짱 โอ้ 아생버가 라이프 스타일 많이 따라한 거죠. พอดีพอจะเรียนนะเฮ้ยอาเซงมาจูสิก็โฟนตั้งมาจูตั้งนี่แค่นั้นไปยัยให้บ้าตาเลยกว่าแล้ว real เดี๋ยวนี้นะพัช สับ รา ที่มาที่มาเลยกว่า ร้านนี้อยู่เนี่ยเดี๋ยวเชียงบลากันนะเนี่ยไม่พัชราเห็นอุ่นนี่ อ่างางมันหันอะคลีสินะตรา 안강마세 하이디 루홍버들이 시금버 맞추 많이. 안강마세 야우들버도 야디나 아두가 มันคือยัง 강디 야마세 아두 안강마세 제 빡나 따간디 하이 ตากันดีอ่างภาษาไม่ยามในตรงนี้ชินะเนี่ยอันนั้นมันนะไม่ยามในตรงนี้ชินะมายุ่งเสะสิ่งมายุ่งเสะกรินดาอ่างบ่มาจุชังกับเพนเจนบ่าคุยบินะยุ่งเสะปลาเรียดอุ่นฮาวันบ่อะดูดูก็เรียดยุ่งจะเรียดเพนเจนเลยที่เห็นใน color เสตาเลยนะอะดูเนี่ยเห็นใน distinct ว่าพัฒนาบ่ พอดีอันพอจะเลยกว่าอันนี้มักพอจะให้บ้าตาเลยสิโซ่คนน่ะต้องอันพอจะฉันเอาตัวมาจูให้ตาเลยกว่า มาเนี่ยอัตัว color แค่มาจุ shading ฮับไปให้ตาเลย เดี๋ยวเจนเขาจะนี่เซลล์สิการเจ๊กิสช้อปปิ้งนักกว่าไม่ยามนะให้บ้าตาเลยกว่าใครที่ดีมันเลยบ่คนมาจูให้บ้าตาเลยกันมาจูเลยก็ดีกว่าเฮียเลย ดีมันเลยบัก color เสเขาจะที่ชิมันเนี่ยให้ง่ายดีเลยดีกว่าไปนางไอ้เส red ปามบักกังกุยาวีอะเด็กที่ nude color จะปามบักกังกุยาวีกว่าอะเดี๋ยวนะเขาจะเจนะฮะอันให้ไปเลยเจเอาว่าบุมาจูนะฮะนั่นดุมปามไปเอาเออะเดี๋ยวชิมันดีให้ง่ายดีเลยเจดูนะ color จะ multi color ไม่อ้ำทำมีเสียดูดิทำไมให้ตาเลยก็ อะเจนะเสกคอยมาหันก็มาตัวมีก็ที่ขันมาเลยกันให้บ้าตาเลยกว่าอะเจ๊กิควายที่ปั๊มเสียบ่โอ้ขันมาลุยดี โอ้ บ่ คันลิ โอ้ 바자 미마 보토레 สิเลย วันนี้ยังจะสิติงโถเดนุ ติงโทเสียต้องติงโทไว้สุกายเดียวนั้นทุกประเด็นตั้งดีว่าบ้าตาเลยอะตัวใครสุกายเดียว ว่าเดดูดีกว่าไกนะ 까이노 시까이노 ฮัจบันยามนารัวกินเนี่ย 해야말라 ยามจันนะปิกอัพตัวกูดูเขาจะกินนะมังงานี่จักรบกีสินะคุณโดเลงบ้าให้จิงปนมอร์นิ่งกุมบกี 나 그때 그 사나이 ฮัจดรา 사이콘이 그 아마레 거파자 밤새다가 파자이 그สุกายอันที่파자이 거파자 쟁어 파자이 또 ฮัจบันยามนะมารู้ไม่เตะเตะกีกว่าอะดูก็มากิสิเดสตาจัดลิบะใครรู้เทคให้นี่ก็ขึ้นน่ะดิอะดูชีมาถอยนะฮะพิเศษดม lasting ไว้นะบันเนี่ยให้ดิจัดนั่นดับเบิลเลยด้วยเนี่ยก็ได้มากิเดสุเตะเอริลิสิเดสเนี่ยสิดาคุยนะฮะพิเศษอ่างงไม่ถอยนะใครรู้เทคฮับไปลิเซ่traditional ไม่อามาเดี๋ยวดมยาวฮัลลิเซ่แต่นี่สิตาอ่างบันนี่นะก็ lasting ไว้นะดมอินาหัวยันนะบะฮัจบันยามสิโซ่ให้ดีไม่อามาฮับโอวุสนะ 오모로 요디야 되는 맞아. 여기는 하이징포티 아육 모닝기 하지만 이네 포메 아니 갈락박이 얌나 잉글랜드 통나버기 하이바 따래 거 맞았나 걔는 떠올세 레이링비 떠올 거 실레이링비 그래 레이링비 그래 하이즈바 이거 그래 하이즈바 기능당기 떠드리 하이즈바 기능당 오케이 오케이 간비로 나까도 담비로 툭도 수가 줄까 이제 타모 아도가 이제 애는 하게 되게 제기 있어 레이버 피미암사 아 제기 이제는 이용 다들 잡고 나도 오더라 까마이는 또 오더라 땅 담비요 매암다 이용 수 매암 아마 타다래 그 이용 타다바 내기 랑비바 피사비 사마키 매암 아마 레이래거 아디가 피사비가 이제 하디 모이 마사나 이용 레이저가 피사바 강구수 야고 있고 아도도 모이 피사라 그래 놓고 또 야오래 하이비로 이비닝 녹사에서 뭐 마마데 이메 암락들이 있는데 랑도 해야 돼 해봐 아도 아이는 하이자기가 사이데기 뭐뭐 주매 암사 시다 과일랑 두야 해봐 따래 랑트릭 랑게 Nobody colors it. Manila by the drop. Gold on gold. Amasine yellow tone the go. They have yana. 시시 마야다가 세고 마야다가 좀 립나 셨다. She traditional may jangaline. 아도 레이 마예 하나가 그 사나가 레이 오이다. 그래 해도 왔기네. 지금 무슨 양나 클래식 오늘 해. 한싱봇기 거 그럼 거기 그럼 화자리 앞잘래 자꾸 뭐 잘라 수가 수가이들이 Ado yai yengu. Ada gini git ko color shaw bun ko. Pigi muka lagi ka par share. 생보다 수 거, 오케이. 생보 하고 그래도 되기.
เจสซี่กินเมกซ์นั่นใครกูเกจ้า 시기시라. Jacoba lại hồi dịch quả Poli ale do pink machu dark pink tama lai re dark pink to na phabra karam na phaga dai khang die Poli du sa le sum am lai re Okay chap chan na bhai bata re ko amane hindi amana ta de hai bata re ko sisu Jacoba la pi machu sisu am ti na post ta re hai bata re mi Oh, ta hai bio. Mai bom gi ningol. Hai ba ta re. Ado ai na hang je ningi se khoi mau han ga mau to mi ga hai ba ta re ko. Mai bom kum se han ta gra ba. Si le hang je ningi se. Tare. Ai di ngasin ahan mene tari se. Mai bom kum se khoi gi hai ran ngoi thung mai bom nei kai da hai ba tare ko. Sai mai bom khak na sa ba khoi gi kai no ni hai phigi ni hai ko. Okay. Oh. Kum aseng ba ko. Okay. Sige sina mai bam kum hai bani ko. Sina kum aseng ba. This is the Jacobo set pa to. Ma'am P se khoi gi nura free ko na le ba khoi gi free hai ba ta re ko adu ki matik se atang ma ma'am le hai ba ta re atang ma khang ati ma'am se yaw se ko adom na effort to ba ngam re hai ba ta re ga su adom gi da mak ta hai ba ta re ahong ba mamal affordable oi ba suit kya ma su le ri hai ba ni ma'am khoi ne se le se ma'am le re ko sa khoi gi resmi muga suit se le re ko adu ko swai de su ma'am le ri makhan le se swai de su ko Sise ko Pasay ito. Asina kum aseng ba? Kum aseng ba? Ising chola ka ko. Mapan kasi zoom toro naman eh. Namgi mapan si ko. May bang kum aseng ba? Ko. Sila si. Iba ni kopi. asina pigi. Kopi di log. Asina pigi aseng ba? Iba ni ba? Ito ka wala na kopi sa baso, kopi sa kien. Kopi magsay ba? Kasi itong nabakan sa mi uban nila. Ay na Miss Top the Pakiba Kombi. Mai Kombi na jogo saba de hero na Pakiba Kombi. Okay, jago saba da. Ko. Kombi mo ignore ba? Kombi yaw, kombi pagbi ani wele me hai ba ta. Aduga si amana ani mo ko. Ado magi so kundol. Am bajare si su ko. Pagi golden machu hai ba ta re ko. Gold Si am bajare full work ko. Ado migi kai ta re mi choice makhan ni ko full work pa ma su lei full work pa am da bu su lei hai ba ta re khare he chamba adum pam ba lei khare he na khoi se full work yaw ba ko khare he na khut chang ba khoi fi pam ba su myam lei hai ba ta re ado ai nang jani se khoi jenu kyo na di karamba fi na pa mi Ay mapang na ne. Ay na sumasay si Chira hai. Ni ba ko yam na traditional ba mayek ni dito. Adu mo ba na happy ba mayay da tala sa poksa. Sa nak mayay da. Uhan ba do. Ay ko nila sa kana ne. Ko body ki siya. Ay manu ni. Kaya kasama ya sa manu ni there is ba ito sa. Ay na meron pa niya. Have you just customer ang sa da ang Facebook ki ba. Maharani ko.
ꯁꯤ ꯆꯦꯗ ꯍꯥꯞꯀꯦ ꯁꯤ ꯑꯃ ꯆꯠꯄꯤꯌꯣ ꯁꯤ ꯑꯃ ꯆꯠꯄꯤꯌꯣ ꯑꯗꯨ ꯕꯦꯇ꯭ꯔꯤ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯁꯤ ꯆꯠꯄꯤꯌꯣ ꯁꯤ ꯂꯧꯊꯣꯛꯈ꯭ꯔꯦꯀꯣ ꯁꯤ ꯆꯠꯄꯤꯔꯣ ꯁꯤ ꯆꯠꯄꯤꯔꯣ ꯑꯣꯏꯅ ꯁꯤꯁꯦ ꯑꯝꯇꯪ ꯎꯠꯀꯦ ꯑꯩꯉꯣꯟꯗ ꯁꯤꯁꯦ ꯃꯥꯏꯕꯝ ꯐꯤꯒꯤ ꯑꯁꯦꯡꯕ ꯁꯤ ꯂꯩꯔꯦꯗꯅ ꯑꯗꯨꯒ ꯁꯤꯒꯤ ꯐꯤꯒꯤ ꯗꯤꯇꯦꯜꯁꯦ ꯅꯛꯅ ꯅꯝꯖꯟꯕꯤꯔꯣ ꯁꯤꯁꯦ ꯑꯩꯈꯣꯏ ꯁꯨꯡꯇꯥ ꯊꯥꯒꯠꯇ꯭ꯔꯤꯕꯅꯤꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏ ꯅꯨꯔꯥ ꯐꯤꯔꯦꯀꯣꯟꯒꯤ ꯑꯣꯏꯅ ꯌꯥꯝ ꯑꯦꯛꯁꯀ꯭ꯂꯨꯁꯤꯞ ꯑꯣꯏꯅ ꯊꯥꯒꯠꯂꯛꯑꯅꯤ ꯁꯤꯃꯗꯤ ꯌꯥꯝ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯕ ꯃꯌꯦꯛꯁꯨ ꯑꯣꯏꯗꯣꯏꯕ ꯑꯗꯨꯒ ꯁꯤꯗ ꯂꯣꯜꯂꯤꯕ ꯈꯣꯠꯂꯤꯕꯁꯦ ꯑꯩꯈꯣꯏꯅ ꯁꯤ ꯃꯍꯥꯔꯥꯅꯤ ꯔꯥꯅꯤꯅ ꯊꯣꯜꯂꯦꯕꯀꯣ ꯃꯍꯥꯔꯥꯅꯤ ꯔꯥꯅꯤ ꯑꯗꯨꯒ ꯁꯅꯥ ꯔꯥꯅꯤ ꯍꯥꯏꯔꯛꯇꯣꯏꯁꯦ ꯁꯅꯥ ꯔꯥꯅꯤ ꯊꯣꯟꯗꯣꯏꯕ ꯁꯤꯁꯤꯅꯀꯣ ꯑꯅꯤꯁꯤ ꯃꯅꯨꯡꯗ ꯍꯥꯏꯗꯤ ꯃꯍꯥꯔꯥꯅꯤ ꯔꯥꯅꯤ ꯅꯠꯇ꯭ꯔꯒꯅ ꯁꯅꯥ ꯔꯥꯅꯤ ꯁꯅꯥ ꯔꯥꯅꯤ ꯒꯣꯜꯗꯟ ꯊ꯭ꯔꯦꯗꯁꯤꯗꯤ ꯁꯤ ꯁꯅꯥ ꯃꯆꯨ ꯉꯥꯛꯇ ꯇꯧꯔ ꯇꯧꯍꯟꯕꯅꯦ ꯂꯣꯜꯂꯤꯁꯤꯁꯨ ꯈꯨꯠ ꯌꯥꯝ ꯆꯪꯕ ꯃꯌꯦꯛ ꯑꯣꯏꯕ ꯂꯩꯁꯦ ꯈꯥꯏꯔꯒ ꯑꯈꯪꯕ ꯃꯤꯅꯗꯤ ꯐꯖꯅ ꯈꯪꯉꯤꯀꯣ ꯐꯤꯁꯦ ꯍꯦꯛ ꯎꯕꯗ ꯁꯤꯗ ꯂꯩꯁꯥ ꯈꯥꯏꯔꯤꯕ ꯁꯤda ꯃꯌꯦꯛ ꯆꯠꯂꯤꯁꯦ ꯌꯥꯝ ꯁꯥꯕꯗ ꯊꯥ 3 ꯍꯦꯟꯅ ꯆꯪꯉꯦ ꯁꯤꯒꯤ ꯐꯤꯁꯤ ꯑꯃ ꯁꯥꯕꯗꯀꯣ ꯌꯥꯝ ꯐꯖꯕꯅꯦ ꯑꯗꯨꯒ ꯔꯥꯅꯤꯒꯤ ꯃꯔꯝꯗ ꯈꯪꯕ ꯃꯤꯅꯗꯤꯅꯦ ꯐꯤꯁꯦ ꯇꯥꯞ ꯄꯥꯏꯕꯗ ꯈꯪꯉꯗꯣꯏꯅꯤ ꯃꯌꯦꯛꯇꯒꯤ ꯀꯩꯗꯒꯤ ꯁꯤꯃ ꯑꯗꯨꯝ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯌꯥꯝ ꯐꯖꯕꯅꯦ ꯑꯗꯒꯤꯗꯤ ꯃꯥꯒꯤ ꯑꯉꯧꯕ ꯇꯦꯇꯦꯒꯤ ꯑꯉꯧꯕ ꯏꯜꯂꯤꯕ ꯑꯐꯨꯠꯄ ꯑꯁꯦꯡꯕꯁꯦ ꯁꯤꯃꯒ ꯍꯥꯏꯍꯧꯔꯒꯦ ꯁꯤꯁꯤꯅ ꯍꯥꯏꯗꯤ ꯕꯣꯔ ꯃꯃꯥ ꯀꯩꯅꯥ ꯃꯃꯥ ꯑꯗꯨꯗꯨꯒ ꯖꯇ꯭ꯔꯥ ꯄꯨꯕꯤ ꯃꯣꯏꯅ ꯁꯤꯒꯤ ꯑꯐꯨꯠꯄꯁꯤꯗꯤ ꯑꯃ ꯊꯝꯈ꯭ꯔꯒ ꯑꯗꯨꯝ ꯌꯥꯔꯦ ꯉꯧꯔꯣꯛ ꯉꯧꯔꯗꯣꯏꯅꯤ ꯉꯥꯡꯁꯤꯜꯂꯛꯄ ꯍꯥꯏꯕ ꯄꯤꯌꯣꯔ ꯑꯐꯨꯠꯄ ꯃꯌꯨꯡ ꯃꯐꯦꯟ ꯑꯅꯤꯃꯛ ꯑꯗꯣ ꯁꯤꯁꯦ ꯄꯥꯛ ꯁꯥꯕꯤꯅꯕ ꯃꯤ ꯂꯩꯇꯦ ꯁꯥꯕꯗ ꯋꯥꯕꯒꯤ ꯑꯗꯣ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤꯗ ꯐꯤ ꯑꯉꯧꯕ ꯐꯖꯅ ꯀꯂꯦꯛꯁꯟ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯑꯗꯣ ꯁꯤꯃꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯌꯥꯝꯅ ꯂꯦꯝꯕ ꯁꯨꯃꯥꯏꯅ ꯀꯨꯝꯕ ꯁꯦꯡꯕꯒ ꯁꯦꯠꯂꯛꯄꯗ ꯑꯗꯣ ꯃꯥꯅꯦ ꯋꯥꯡꯈꯩꯁꯨ ꯌꯥꯎꯏ ꯀꯣ ꯋꯥꯡꯈꯩꯁꯤꯅ ꯑꯃꯨꯛ ꯇꯤꯡꯊꯣꯛꯄꯗ ꯆꯅꯥꯡꯒꯨꯝꯕ ꯀꯩꯅꯣ ꯇꯧꯕꯗ ꯈꯔ ꯅꯨꯡꯉꯥꯏꯇꯕꯒꯤ ꯔꯥꯅꯤꯁꯦ ꯎꯠꯆꯕꯅꯦ ꯋꯥꯡꯈꯩꯁꯨ ꯑꯗꯨꯝ ꯄꯥꯝꯃꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯕ ꯂꯥꯛꯄ ꯌꯥꯅꯤ ꯋꯥꯡꯈꯩꯁꯨ ꯌꯥꯎꯖꯩ ꯋꯥꯡꯈꯩꯁꯨ ꯌꯥꯎꯏ ꯀꯣ ꯑꯣꯀꯦ ꯑꯗꯣ ꯋꯥꯡꯈꯩꯁꯨ ꯈꯤꯇꯪ ꯆꯤꯡꯊꯣꯛꯁꯤ ꯌꯥꯕ꯭ꯔꯥ ꯌꯥꯏ ꯑꯃꯅꯤ ꯌꯦꯡꯁꯤꯀꯣ ꯑꯗꯨꯒ ꯔꯥꯅꯤꯒꯤ ꯍꯥꯟꯅ ꯎꯠꯂꯧꯒꯦꯀꯣ ꯁꯤꯁꯤꯃꯒ ꯎꯠꯂꯧꯔꯁꯦ ꯃꯥꯒꯤ ꯐꯤꯒꯦ ꯁꯤꯒꯤ ꯐꯤꯒꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯑꯦꯅꯤ ꯐꯤꯒ ꯄꯥꯕ ꯌꯥꯗꯦ ꯍꯥꯏꯈꯤꯕꯗꯣꯀꯣ ꯁꯤꯃꯨꯛ ꯌꯥꯟꯁꯤꯜꯂꯛꯀꯦ ꯁꯤꯁꯨ ꯑꯅꯧꯕꯅꯦ ꯁꯤꯁꯨ ꯑꯩꯈꯣꯏ ꯊꯥꯒꯠꯇ꯭ꯔꯤꯕꯀꯣ ꯉꯁꯤ ꯃꯣꯏꯅꯤ ꯂꯥꯛꯄꯁꯤꯗ ꯊꯣꯏꯅ ꯁ꯭ꯄꯤꯁꯦꯜ ꯑꯣꯏꯅ ꯎꯠꯂꯒꯦꯅ ꯌꯥꯝ ꯐꯖꯕꯅꯦ ꯊꯥꯒꯠꯇ꯭ꯔꯤ ꯌꯥꯝ ꯐꯖꯕꯅꯦ ꯁꯤꯝ ꯌꯦꯡꯕꯤꯔꯣ ꯁꯤꯗꯤ ꯐꯤ ꯃꯄꯨꯡ ꯐꯥꯔꯦ ꯑꯣꯔꯗꯔ ꯇꯧꯕ ꯌꯥꯔꯗꯧꯅꯤꯀꯣ ꯄꯥꯝꯕꯤꯕ ꯌꯥꯎꯔꯒꯗꯤ ꯃꯁꯥꯗ ꯃꯁꯥ ꯉꯥꯛꯇ ꯀꯂꯔꯁꯦ ꯑꯃꯠꯇ ꯍꯥꯞꯄꯟꯗꯕ ꯑꯗꯨꯒ ꯃꯥꯅꯦ ꯄꯤꯆ ꯀꯂꯔ ꯄꯤꯆ ꯑꯣꯟ ꯄꯤꯆꯅꯦ ꯇꯧꯍꯜꯂꯤꯁꯦ ꯑꯗꯣ ꯁꯤꯗꯩꯁꯤꯗ ꯈꯩꯔꯣꯏꯊꯦꯛ ꯍꯥꯞꯄꯦ ꯃꯣꯏꯔꯥꯡ ꯐꯤꯖꯟ ꯀꯨꯞꯅ ꯇꯧꯍꯜꯂꯦ ꯑꯗꯨꯒ ꯃꯌꯦꯛꯁꯤꯁꯨ ꯂꯣꯡ ꯂꯥꯁ ꯑꯣꯏꯅꯕꯅꯦꯕ ꯃꯆꯨ ꯃꯃꯦꯟ ꯑꯃꯠꯇ ꯌꯥꯟꯗꯁꯤ ꯅꯍꯥ ꯑꯍꯟ ꯂꯣꯏ ꯌꯥꯗꯣꯏꯅꯦ ꯁꯤꯁꯨ ꯌꯥꯝ ꯐꯖꯕꯅꯦ ꯋꯥꯡꯈꯩ ꯐꯤ ꯑꯃ ꯁꯤ ꯌꯦꯡꯉꯣ ꯋꯥꯡꯈꯩ ꯐꯤ ꯀꯣ ꯂꯝꯗꯥꯡ ꯈꯨꯜꯂꯛ ꯗꯕꯜ ꯆꯠꯄꯀꯣ ꯂꯝꯊꯥꯡ ꯈꯨꯜꯂꯛ ꯃꯃꯥ ꯁꯤꯗ ꯆꯠꯂꯤꯁꯦꯀꯣ ꯁꯨꯃꯥꯏꯅ ꯆꯠꯂꯤꯁꯦ ꯐꯖꯩꯌꯦ ꯏꯟꯖꯟꯕ ꯌꯥꯗꯕꯩꯅꯤꯀꯣ ꯃꯌꯥꯝ ꯏꯟꯖꯟꯕꯗꯤ ꯌꯥꯗ꯭ꯔꯦ ꯀꯣ ꯐꯖꯕꯅꯦ ꯃꯁꯥ ꯌꯥꯝ ꯅꯥꯟꯕꯅꯦ ꯐꯖꯩꯀꯣ ꯁꯤꯁꯨ ꯐꯖꯕꯅꯤ ꯋꯥꯡꯈꯩꯒꯤ ꯐꯖꯕꯅ ꯃꯈꯜ ꯑꯃ ꯔꯥꯅꯤꯒꯤ ꯐꯖꯕꯅ ꯃꯈꯜ ꯑꯃ ꯑꯅꯤꯃꯛ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯇꯥꯗꯦꯀꯣ ꯐꯖꯕꯅꯦ ꯃꯆꯨ ꯑꯋꯥꯎꯕꯤ ꯕ꯭ꯔꯥꯏꯠꯁꯃꯦꯠꯅꯦꯅ ꯌꯥꯝ ꯂꯧꯔꯤꯁꯦ ꯑꯗꯒꯤꯗꯤ ꯁꯤꯒꯤ ꯀꯨꯟꯗꯣ ꯃꯌꯦꯛꯁꯤ ꯑꯃꯨꯛꯇꯪꯒ ꯎꯠꯂꯧꯒꯦꯀꯣ ꯋꯦꯗꯤꯡ ꯁꯤꯖꯟꯁꯨ ꯀꯨꯏꯗ꯭ꯔꯕꯅꯤꯅ ꯍꯥꯏꯗꯤ ꯏꯟꯖꯟꯗꯨꯅꯦ ꯃꯉꯣꯟꯗꯁꯨ ꯑꯃ ꯏꯟꯖꯜꯂꯛꯑꯗꯣꯏꯅꯦ ꯁꯦ ꯅꯣꯏ ꯊꯨꯞꯆꯟꯕꯤꯔꯣꯀꯣ ꯑꯗꯨꯒ ꯁꯤꯁꯤ ꯃꯉꯣꯟꯗ ꯏꯜꯂ ꯁꯤ ꯀꯨꯟꯗꯣ ꯃꯌꯦꯛꯁꯤꯗ ꯃꯈꯜ ꯑꯅꯤ ꯊꯝꯃꯦ ꯇꯦꯇꯦꯗ ꯑꯃꯒ ꯏꯟꯒꯦ ꯁꯥꯕꯗ ꯈꯨꯠ ꯌꯥꯝ ꯆꯪꯕ ꯁꯤ ꯀꯨꯟꯗꯣ ꯂꯦꯡꯕ ꯌꯥꯗꯣꯏꯅꯦꯕ ꯃꯥ ꯀꯨꯟꯗꯣ ꯂꯦꯡꯕꯩ ꯃꯑꯣꯡꯗ ꯏꯜꯂꯣ ꯅꯪꯅ ꯀꯂꯔꯗꯤ ꯈꯦꯠꯅꯍꯟꯕ ꯃꯌꯦꯛꯇꯤ ꯃꯌꯦꯛ ꯑꯗꯨꯒ ꯈꯩꯔꯣꯏꯊꯦꯛꯁꯦ ꯃꯥꯟꯅꯍꯟꯗꯕ ꯁꯤꯗꯅ ꯃꯌꯦꯛ ꯑꯃ ꯍꯥꯞꯄꯟꯕꯅꯦ ꯑꯁꯤꯗꯅ ꯃꯌꯦꯛ ꯑꯃ ꯐꯤ ꯌꯥꯅꯤ ꯐꯖꯕꯅꯦ ꯌꯥꯝꯅ ꯔꯤꯌꯦꯜꯗꯅ ꯌꯥꯝ ꯍꯦꯟꯅ ꯐꯖꯕꯅꯦ ꯔꯥꯅꯤꯗꯤꯀꯣ ꯃꯌꯥꯝ ꯑꯗꯨꯝ ꯁ꯭ꯇꯣꯔ ꯚꯤꯖꯤꯠ ꯇꯧꯕꯤꯔꯛꯑꯣ ꯌꯥꯝꯁꯨ ꯅꯛꯄꯅꯦ ꯑꯗꯨꯒ ꯆꯤꯆꯦꯒꯤ ꯃꯐꯝꯁꯦ
ꯍꯥꯏꯗꯤ ꯐꯤ ꯈꯟꯕꯗ ꯆꯤꯟꯕ ꯈꯣꯠꯄꯗ ꯑꯣꯏꯗꯕꯅꯦꯕ ꯌꯥꯝ ꯊꯤ ꯅꯤꯡꯇꯝꯅ ꯁꯤꯗ ꯐꯝꯊꯔꯒ ꯊꯔꯛ ꯑꯣꯜꯂꯒ ꯌꯥꯔꯅꯤ ꯑꯩꯈꯣꯏꯅ ꯏꯁꯇꯣꯔꯁꯦ ꯆꯠꯄ ꯃꯇꯝꯗ ꯑꯗꯨꯝ ꯐꯤꯁꯦ ꯈꯟꯐꯝ ꯈꯪꯗꯕ ꯌꯥꯎꯋꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯅꯨꯔꯥ ꯐꯤꯔꯩꯀꯣꯟꯁꯤꯗꯗꯤ ꯌꯥꯝꯅ ꯀꯣꯝꯅ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝ ꯁ꯭ꯄꯦꯁꯤꯌꯁ ꯑꯣꯏꯅ ꯑꯗꯒꯤ ꯃꯅꯤꯡ ꯃꯃꯥꯡ ꯂꯣꯏ ꯂꯩꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯤ ꯔꯥꯅꯤ ꯐꯤꯁꯦ ꯑꯗꯨꯝ ꯃꯃꯜ ꯈꯔ ꯑꯗꯨꯁꯨ ꯑꯗꯨꯝ ꯌꯦꯡꯉꯣꯗꯅ ꯋꯥꯡꯕꯅꯤꯅ ꯍꯥꯏꯕ ꯇꯥꯔꯦ ꯌꯦꯡꯉꯣ ꯃꯤꯁꯦ ꯈꯔ ꯌꯥꯝꯅ ꯂꯥꯛꯑꯒ ꯑꯗꯨꯝ ꯈꯟꯕꯁꯤꯅ ꯍꯦꯟꯅ ꯆꯠꯅꯩ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨꯝ ꯃꯤ ꯑꯗꯨꯝ 5-6 ꯃꯥꯒꯤ ꯗꯤꯐꯔꯦꯟꯁꯁꯦ ꯃꯥꯒꯤ ꯐꯅꯦꯛ ꯁꯦꯠꯂꯤꯉꯩꯗ ꯆꯞ ꯆꯥꯅ ꯔꯥꯅꯤ ꯐꯤꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯋꯥꯡꯈꯩ ꯐꯤꯕꯨ ꯑꯣꯏꯇꯥꯔꯒꯁꯨ ꯔꯥꯅꯤ ꯐꯤꯕꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯨꯝ ꯈꯟꯕ ꯌꯥꯕꯒꯤ ꯌꯦꯡꯉꯣ ꯁꯤꯃ ꯂꯧꯊꯣꯛꯄꯒꯤꯀꯣ ꯑꯗꯒꯤꯗꯤ ꯈꯨꯔꯈꯨꯜ ꯑꯁꯦꯡꯕ ꯁꯨꯠ ꯂꯩ ꯑꯗꯨꯒ ꯐꯅꯦꯛ ꯃꯄꯥꯟ ꯅꯥꯏꯕꯗ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯃꯊꯪ ꯆꯤꯡꯊꯣꯛꯁꯤ ꯏꯆꯦ ꯌꯥꯏ ꯑꯗꯨꯝ ꯆꯤꯡꯊꯣꯛꯁꯦ ꯁꯤꯁꯤꯅ ꯕ꯭ꯔꯥꯏꯠꯁꯃꯦꯠꯅꯦꯅ ꯌꯥꯝ ꯍꯪꯉꯦ ꯃꯤꯅꯤꯃꯦꯜ ꯀꯣ ꯀꯩꯅꯥ ꯃꯃꯥꯟꯅꯕꯤꯅ ꯀꯣ ꯌꯥꯝꯅ ꯍꯪꯕ ꯑꯩꯈꯣꯏ ꯐꯤ ꯍꯥꯏꯇꯥꯔꯦ ꯔꯥꯅꯤ ꯐꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯄꯥꯟꯁꯦ ꯑꯩꯗꯣ ꯁꯤꯒꯨꯝꯕꯤꯁꯦ ꯌꯥꯝ ꯉꯥꯎꯖꯩꯌꯦꯕ ꯃꯌꯦꯛꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯀꯩ ꯃꯌꯦꯛ ꯂꯦꯝꯃꯦ ꯍꯥꯏꯒꯦ ꯁꯤꯁꯦ ꯁꯤꯁꯦ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕꯗꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯃꯌꯦꯛꯇ ꯆꯜꯂꯦ ꯍꯥꯏꯗꯤ ꯐ꯭ꯂꯣꯔꯦꯜꯒꯨꯝꯕ ꯑꯝꯇ ꯅꯠꯇꯕꯁꯦ ꯁꯤꯅ ꯁꯤꯁꯨ ꯂꯥꯁꯇꯤꯡ ꯑꯣꯏꯗꯣꯏꯅꯤ ꯁꯤꯁꯨ ꯀꯣ ꯑꯗꯨꯝ ꯃꯨꯠꯄ ꯅꯥꯏꯔꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯂꯤꯕ ꯅꯥꯏꯔꯣꯏꯗꯕ ꯑꯣꯏꯒꯗꯣꯏꯕ ꯁꯤꯒꯤꯁꯤꯅꯀꯣ ꯁꯤꯒꯤꯁꯤꯅ ꯇꯥꯏꯝꯂꯦꯁ ꯍꯩꯗ ꯍꯥꯏꯔꯒꯅ ꯇꯥꯏꯝꯂꯦꯁ ꯑꯇꯩ ꯂꯩꯔꯣꯡ ꯃꯌꯥꯝꯗꯨꯅ ꯇ꯭ꯔꯦꯟꯗꯤ ꯇ꯭ꯔꯦꯟꯁꯤꯗ ꯑꯗꯨꯝ ꯂꯣꯏꯕ ꯇꯥꯔꯒꯁꯨ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯝ ꯆꯠꯅꯔꯒꯗꯕ ꯁꯤꯒꯨꯝꯕꯁꯨ ꯐꯖꯩꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯁꯨꯝ ꯆꯣꯏꯁ ꯍꯥꯏꯖꯕ ꯑꯗ ꯁꯨꯃꯥꯏꯅ ꯂꯩꯔꯣꯡ ꯑꯣꯏꯅ ꯃꯁꯛ ꯊꯣꯛꯅ ꯌꯦꯛꯄꯕꯨꯗꯤ ꯑꯩꯒꯤꯗꯣ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯈꯪꯕ ꯃꯤꯒꯤ ꯑꯄꯥꯝꯕ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯃꯤꯒꯤ ꯆꯣꯏꯁꯁꯦ ꯁꯤꯅ ꯑꯩꯒꯤ ꯃꯥꯟꯅꯗꯕ ꯑꯄꯥꯝꯕ ꯑꯣꯏꯌꯦ ꯇꯣ ꯃꯈꯥꯒꯤꯗꯤ ꯁꯨꯃꯥꯏꯅ ꯂꯥꯛꯄꯁꯦ ꯌꯦꯡꯉꯣ ꯚꯦꯔꯤ ꯒ꯭ꯔꯥꯟ ꯐꯖꯩ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯗꯦꯅꯨꯝꯅ ꯅ꯭ꯌꯨꯔꯥ ꯐꯤꯔꯩꯀꯣꯟ ꯍꯦꯛ ꯆꯪꯉꯛꯄ ꯃꯇꯝꯗ ꯂꯩꯔꯤꯕ ꯀꯂꯦꯛꯁꯟꯁꯤꯡꯁꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯪꯕꯤꯕꯅꯦ ꯃꯌꯥꯝꯗ ꯍꯦꯛ ꯆꯪꯕ ꯀꯥꯟꯗ ꯆꯤꯆꯦ ꯂꯩꯔꯕꯅꯤ ꯃꯥ ꯑꯗꯨꯝ ꯅꯣꯛꯇꯅ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯀꯧꯁꯜꯂꯛꯄꯗꯀꯣ ꯑꯗꯨꯝ ꯄꯦꯊꯈ꯭ꯔꯅꯦꯕꯀꯣ ꯍꯥꯏꯗꯤ ꯇꯁꯦꯡꯅ ꯍꯣꯁꯄꯤꯇꯥꯂꯤꯇꯤ ꯍꯥꯏꯕꯁꯤꯅ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯋꯦꯜꯀꯝ ꯇꯧꯕꯤꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯦꯟ ꯗꯦꯟ ꯑꯥꯏ ꯊꯤꯡꯛ ꯅꯣꯠ ꯖꯁ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯨꯗꯪ ꯐꯪꯕꯗ ꯅꯠꯇꯕꯀꯣ ꯑꯗꯨꯝ ꯄꯨꯛꯅꯤꯡꯁꯨ ꯄꯦꯟꯅ ꯌꯥꯝ ꯀꯝꯐꯣꯔꯇꯦꯕꯜ ꯑꯣꯏꯅ ꯍꯥꯏꯗꯤ ꯌꯥꯝ ꯔꯤꯂꯦꯛꯁ ꯑꯣꯏꯅ ꯅꯣ ꯄ꯭ꯔꯦꯁꯔ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯑꯗꯣꯝꯒꯤ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯒꯤ ꯔꯤꯐ꯭ꯂꯦꯛ ꯇꯧꯕ ꯆꯣꯏꯁꯁꯤꯡꯗꯣ ꯑꯗꯨꯝ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯗꯨꯝ ꯂꯥꯛꯁꯤꯟꯕꯤꯌꯨ ꯂꯥꯛꯁꯤꯟꯕꯤꯕ ꯌꯥꯔꯦ ꯍꯣꯏ ꯑꯗꯣ ꯏꯆꯦ ꯃꯌꯥꯝꯅ ꯄ꯭ꯔꯥꯏꯁ ꯍꯪꯅꯕꯤꯔꯛꯄ ꯌꯥꯎꯋꯤ ꯏꯆꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯀꯨꯟꯗꯣ ꯃꯌꯦꯛꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯐꯖꯔꯦ ꯃꯃꯜ ꯀꯌꯥꯃꯨꯛꯀꯗꯤ ꯂꯩꯒꯦ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯀꯨꯟꯗꯣ ꯃꯌꯦꯛꯁꯦ ꯑꯗꯨꯝ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯔꯒꯦꯀோ ꯍꯥꯏꯗꯤ 25K ꯑꯦꯛꯆꯨअल ꯄ꯭ꯔꯥꯏꯁ ꯑꯣꯏꯕꯁꯦ ꯑꯩꯈꯣꯏ 23ꯗ ꯍꯧꯖꯤꯛ ꯑꯣꯐꯔ 2K ꯄꯨꯔꯥ 23ꯗ ꯑꯗꯨꯒ ꯀꯩꯒꯤꯅோ ꯍꯥꯏꯀꯥꯟꯗ ꯁꯨꯝ ꯑꯇꯣꯞꯄꯗ ꯑꯗꯨꯝ 27, 28 ꯑꯗꯨꯝ ꯌꯣꯟꯅꯩ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯆꯥꯡ ꯑꯃ ꯌꯦꯡꯉꯒꯀꯣ ꯑꯗꯨꯁꯨ ꯁꯤꯁꯨ ꯌꯥꯝ ꯐꯖꯕꯅꯦ ꯑꯦꯚ꯭ꯔꯤ ꯔꯥꯅꯤ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛ ꯑꯣꯐꯔ ꯂꯩꯀꯣ ꯑꯗꯨꯗꯣ ꯃꯌꯥꯝ ꯌꯧꯁꯟꯕꯤꯔꯛꯑꯣ ꯌꯥꯎꯁꯪꯒꯤ ꯆꯥꯎꯅ ꯄꯤꯔꯤ ꯏꯆꯦꯅ ꯍꯪꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯤꯡ ꯄꯜꯂꯒ ꯂꯥꯛꯄꯤꯕ ꯀꯁꯇꯃꯔꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯃꯥꯡꯗꯁꯨ ꯌꯦꯡꯉꯒ ꯂꯥꯛꯄ ꯀꯁꯇꯃꯔꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯗꯤꯁꯀꯥꯎꯟ ꯈꯔꯗꯤ ꯑꯗꯨꯝ ꯂꯩꯒꯅꯤ ꯑꯦꯛꯁꯇ꯭ꯔꯥ ꯗꯤꯁꯀꯥꯎꯟ ꯂꯥꯛꯀꯅꯤ ꯅꯍꯥꯟꯃꯨꯛ ꯃꯃꯥꯡꯗꯁꯨ ꯁꯤꯡꯖꯃꯩ 360ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯈꯤꯀꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯗꯤꯁꯀꯥꯎꯟ ꯄꯤꯖꯈꯤꯕꯅꯦ ꯃꯣꯏ ꯑꯗꯨꯝ ꯍꯧꯖꯤꯛ ꯌꯦꯡꯕ ꯌꯥꯎꯕꯤꯔꯗꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯝꯒꯅꯤꯅ ꯈꯜꯂꯤꯀꯣ ꯑꯗꯨꯒ ꯅꯨꯔꯥ ꯐꯤꯔꯩꯀꯣꯟꯒꯤ ꯂꯣꯀꯦꯁꯟ ꯍꯥꯏꯕ ꯇꯥꯔꯦ ꯈꯪꯕꯤꯌꯨꯅꯦ ꯃꯌꯥꯝꯗ ꯅꯨꯔꯥ ꯐꯤꯔꯩꯀꯣꯟꯒꯤ ꯂꯣꯀꯦꯁꯟꯁꯦ ꯇꯦꯔꯥ ꯕꯖꯥꯔ ꯍꯦꯛ ꯌꯧꯕꯒ ꯇꯦꯔꯥ ꯕꯖꯥꯔꯗꯒꯤ ꯁ꯭ꯇ꯭ꯔꯦꯠ ꯑꯗꯨꯝ ꯑꯣꯔꯤꯌꯦꯟꯇꯦꯜ ꯀꯣꯂꯦꯖ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟ ꯕꯣꯔꯗ ꯆꯥꯎꯅ ꯊꯦꯠꯂꯝꯕꯅꯤ ꯇꯦꯔꯥ ꯕꯖꯥꯔꯗꯒꯤ ꯁ꯭ꯇ꯭ꯔꯦꯠꯇ ꯍꯥꯏꯊꯔꯛꯄꯗ ꯑꯣꯔꯤꯌꯦꯟꯇꯦꯜ ꯀꯣꯂꯦꯖ ꯌꯧꯗ꯭ꯔꯤꯉꯩꯗ ꯇꯦꯔꯥ ꯕꯖꯥꯔꯗꯒꯤ ꯍꯥꯏꯊꯔꯛꯄ ꯃꯇꯝꯗ ꯑꯣꯔꯤꯌꯦꯟꯇꯦꯜ ꯀꯣꯂꯦꯖ ꯌꯧꯗ꯭ꯔꯤꯀꯥꯟꯗ ꯇꯦꯔꯥ ꯂꯧꯈꯥꯝ ꯂꯩꯔꯛ 1 ꯍꯥꯏꯔꯒ ꯁꯥꯏꯟ ꯕꯣꯔꯗ ꯆꯥꯎꯅ ꯊꯦꯠꯂꯝꯕꯅꯤ ꯂꯩꯇꯦꯡꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯁꯨ ꯌꯥꯏ ꯂꯩꯇꯦꯡ ꯑꯣꯄꯣꯖꯤꯠ ꯂꯦꯟꯃꯥꯔꯛ ꯑꯣꯏꯅꯀꯣ ꯑꯗꯨꯒ ꯐꯤꯗꯣ ꯃꯥ ꯀꯨꯟꯗꯣ ꯂꯦꯡꯕꯒꯤ ꯐꯝꯊꯈ꯭ꯔꯦꯀꯣ ꯔꯤꯌꯥꯁꯦꯜ ꯍꯩꯔꯦ ꯖꯒꯣꯏ ꯁꯥꯕ ꯈꯛ ꯅꯠꯇꯦ ꯍꯩꯔꯤꯁꯦ ꯀꯨꯟꯗꯣ ꯂꯦꯡꯕꯁꯨ ꯑꯗꯨꯝ ꯍꯩꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯅꯣ ꯑꯝꯇ ꯄꯤꯔꯛꯑꯣꯕ ꯑꯩ ꯁꯩꯔꯦꯡ ꯏꯈꯠꯂꯒꯦ ꯅꯠꯇꯦꯗ ꯁꯨꯝ ꯁꯟꯒ꯭ꯂꯥꯁ ꯌꯥꯎꯕ ꯍꯪꯉꯤ ꯁꯤ ꯑꯃꯇꯪꯒ ꯌꯦꯡꯍꯟꯁꯤꯀꯣ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯂꯩ ꯑꯆꯧꯕ ꯑꯗꯨꯝ ꯄꯥꯝꯖꯕꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯁꯤꯁꯨ ꯌꯦꯡꯍꯟꯒꯦ ꯂꯩ ꯑꯊꯣꯟꯕꯤ ꯁꯤꯁꯨ ꯍꯥꯏꯗꯤ ꯃꯤꯒꯤ ꯆꯣꯏꯁꯅꯤꯅꯀꯣ ꯀꯩꯒꯤꯅꯣ ꯄꯥꯝꯗ꯭ꯔꯤꯁꯤ ꯂꯩ ꯑꯊꯣꯟꯕꯤ ꯂꯩꯁꯦ ꯌꯥꯝꯅ ꯄꯥꯛꯄꯁꯦ ꯑꯩꯁꯨ ꯂꯩ ꯑꯄꯥꯛꯄꯤ ꯀꯌꯥ ꯁꯤ ꯇꯁꯔꯁꯨ ꯂꯧꯒꯦ ꯑꯁꯤꯒꯤꯗꯤ ꯄꯥꯝꯕ꯭ꯔꯥ ꯑꯗꯨ ꯁꯨꯃꯥꯏꯅ ꯂꯩ ꯀꯨꯡꯅ ꯁꯤ ꯃꯄꯥꯟꯗ ꯀꯌꯥ ꯌꯥꯎꯗꯕꯤ ꯁꯤꯒꯨꯝꯕꯁꯦ ꯄꯥꯝꯖꯩ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯅ ꯃꯌꯥꯝ ꯉꯁꯥꯏꯗꯤ ꯌꯦꯡꯉꯤꯁꯤꯒ ꯃꯥꯟꯅꯗ꯭ꯔꯦꯀꯣ ꯁꯤꯅ ꯇꯁꯔ ꯁꯤꯒꯤꯁꯤꯅ ꯀꯩ ꯍꯥꯏꯕꯅꯣ ꯁꯤꯡꯗ ꯑꯅꯣꯞꯁꯦ ꯎꯞꯁꯜꯂꯒꯦꯁꯦ ꯇꯁꯔ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯌꯦ ꯍꯥꯏ ꯅꯨꯡꯉꯥꯏꯕꯣ
Sino tuje Danupne? ยำนะพัดเจย์ไฮริสไอ้จานนุปินิโก้เจย์ก็ให้ซิมาดานุฟนะอิลิซินาตัสเซอร์มุกาเซง Dastar muka. ตัสเซอร์ซิดีจักรให้จับได้อัมพัดเจย์อัมนั่นเลี้ยงบะโอ้ยดูบะยำเลี้ยงบะยำพัดจับนี่อดูกาอาสินะคุรุอดูคุรุอพุดบะso masih macam-macam yang mama lagi kau sih desu. Sina. Kuku tu ni. Kau ye tu kita kung tu muku kadi lagi berapa? Lagi. Amtan tu hobi ni. Ba khai cái gì Ais, tu pasal ye. Wah. nên sea color sina cái đó nè silk này bộ silk tasar muka ka hai bagi color ni lem law ba machu ni mesti ina could be color Ina kon ni macam tu. mem size color Male. machu do ay acha ma ma tahu di mana Yam lim ba machu. Macam male. Wah, ada ka macam pasal ye betul le. Kasi Yam lim ba machu ni kau sih. ano ni ano Yam pasal ke? Pasal le. Wah. Ai pergi magun selim happy grade ko. Okay, jadi kita lagi ada kau tanda kau. ado ni masing na si sila ka tulok pa da no ka am lem jadi ngai ogen Mane. Pasal ye. Adi pada amna li betul le kasu. Si kamu pising atau tak, nak kau tu ni betul le. Mana kasi sim ti lo se te se. Si tu pasal ni. Singari chai se. Yam lim ba ne? mapan si mo Ah. si mapan si khulem si mo Ah. hoy hanu ra ka phaja do ma le Siapa yang impian? reels nam ki ha bai ba ni sigum ba makara Tu sai. Mau apa lagi? Acting tu harus. se issue sa ge ba na la au Mukha이 니 멍사지네 팥들이 아이서 이게 저기 doktor하게 됐어요 아마. ya ye tau se music ni Ah, yan. Pasal wow ka mai lock pa mo mo khang ge se ai de khulak pa mo Yam pasal ye. Nabani ma ki ani doi ani ma. Cina pasal kalau kau fokus dulu. Yam pasal ke? Baba ni se ngasai digi ahan oi le ano ba mong do lagi. Jadi singgari itu price kya ano? Hai na komen tu beri. Singare se sigi kanun mana ili se ko 5500 to offer. Actual Singgara congga. actual na Lega siyo. chonga. Balik sing terus congga pi mana siang mana atau ngasih yo offer hai betul. Yang One K ta thuk pa. Balik sing manga ga congga ka tengga. Kau memang sih Danu sim to se. singgari. Mau mu nong thua lagi. Se mau mu nong thua la si ko. Yan. sigi ge no ne isa gi jai gi thulok to ni Pada doi ne. 거기 홍도가 체력기도 해. Si mu yin bi ro ko. Sang na mu yan da ro. 홍도 미리 쓰고 하고. 에이 그 보인 거 우리 미치다. Yam lim ba ni ka yak cha ra su phasa ba ni. khut pa thong ke 엄마의 말 아니라 아마도 홍도 홍도 어떻게 하는 거거든요. 그래. Yang ni kau tadi ni bas singgari kita mau hai betul. Jadi balik sing manga ka congga. Kau. Offer price. Actual rate tadi balik sing terus Taruh ka congga, Kalau kau ingat sih. Sigi live sih kau mesti ada betul. Balik sing manga ka congga ka nanti mau offer lagi kau. 나 이베마 나오라는 거. Danuf na iliba color se komla machuda kano na gray color na kot po iduni ko. Kau lama sudah green nak kau. Asi so ano bo combination yam unique oi bani ko. Asi mata udri nga hagoy ko na munta. Asi color combination di ma. iPhone 17 Pro Max sampai selesai 타이기 그러니 Mani hanjale ini hanjale 아까 ini. 마이 맞다 Mani. 레이바. Ataw bani adugi manungi machudo aduga mapan gitu ko. 빨리 말다 우리 긴장 앞이도. Sige se am yin si. store gi light na ra phi gi ma chu na ra khang de am ku chu se Blue color Aduh, yam light phasa. siya. Kita ni wat le boko. Aduh, kita enggak. Hai dekat kapa gadi. Kalau dia nak pada tu ni, masa ini keluar di kala ni. Aduh. Se, kita na Light si na wat lo. oi gadi Si ni. yang lo.
ꯁꯝꯕꯜ ꯃꯌꯦꯛꯅꯤꯀꯣ ꯃꯈꯥꯁꯤꯁꯦ ꯁꯝꯕꯨꯟ ꯑꯃ ꯄꯨꯟꯁꯤꯜꯂꯗꯤ ꯑꯗꯨꯒ ꯁꯤꯁꯦ ꯑꯃꯨꯛ ꯌꯦꯡꯍꯟꯒꯦ ꯅꯉꯣꯟꯗ ꯁꯤꯡꯒꯥꯔꯩ ꯄꯨꯔꯥ ꯐꯨꯜ ꯁꯤꯁꯤꯅ ꯅꯪꯒꯤ ꯐꯅꯦꯛꯇꯨꯒ ꯆꯥꯟꯅꯗꯣꯏꯅꯤ ꯑꯣ ꯅꯪꯒꯤ ꯂꯨꯀꯣꯛꯄꯅꯦ ꯂꯥꯛꯑꯣ ꯁꯤ ꯃꯕꯥꯅꯤꯒꯤꯁꯦ ꯑꯃꯨꯛ ꯌꯦꯡꯕꯤꯔꯣ ꯕꯦꯝꯃ ꯑꯩꯈꯣꯏ ꯁꯤꯁꯦ ꯑꯦꯗ ꯇꯧꯕꯁꯦ ꯁꯨꯡꯉꯝ ꯉꯝꯗꯕ ꯀꯁꯇꯃꯔꯁꯨ ꯆꯤꯟꯕꯒ ꯔꯥꯅꯤꯒꯤ ꯀꯩꯒꯤ ꯇꯧꯔꯤꯉꯩꯗꯅꯦ ꯁꯤꯒꯨꯝꯕ ꯃꯅꯥꯎꯒꯤ ꯁꯦꯔꯤꯁꯁꯦ ꯄꯥꯛꯅ ꯎꯠꯄ ꯉꯝꯗꯦ ꯑꯗꯣ ꯃꯔꯨꯞꯀꯤ ꯀꯩꯒꯤ ꯃꯌꯥꯝ ꯂꯧꯕꯁꯨ ꯂꯥꯛꯏꯀꯣ ꯑꯩꯈꯣꯏꯗꯒꯤ ꯐꯤꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯦ ꯃꯣꯏꯅ ꯋꯥꯟꯁ ꯑꯃꯨꯛꯇꯪ ꯂꯩꯕ ꯂꯥꯛꯄꯤꯔꯒ ꯈꯪꯈ꯭ꯔꯒꯗꯤꯅꯦ ꯑꯗꯣ ꯃꯣꯏ ꯑꯗꯨꯝ ꯂꯦꯞꯇꯅ ꯁꯤ ꯃꯇꯣꯟꯁꯦ ꯈꯣꯕꯤꯗ꯭ꯔꯣ ꯑꯣ ꯌꯥꯔꯦ ꯌꯥꯔꯦ ꯑꯗꯣ ꯁꯤꯒꯤ ꯐꯤꯁꯤꯁꯨ ꯔꯥꯅꯤ ꯃꯅꯥꯎꯗ ꯑꯐꯨꯠꯄ ꯑꯣꯏꯔꯛꯏꯅꯤ ꯌꯥꯝ ꯐꯖꯕꯅꯤꯀꯣ ꯑꯗꯨꯗꯨꯒ ꯃꯥꯒꯤꯁꯤꯁꯨ ꯁꯤꯡꯒꯥꯔꯩ ꯐꯨꯜ ꯑꯗꯣ ꯁꯥꯏꯖ ꯑꯆꯧꯕꯅꯤꯀꯣ ꯗꯅꯨꯐꯅ ꯁꯤꯡꯒꯥꯔꯩ ꯐꯨꯜ ꯃꯌꯥꯝ ꯄ꯭ꯔꯥꯏꯁꯇꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯐꯤꯁꯤ ꯌꯥꯝꯃꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯏꯅꯃꯛꯇꯤ ꯍꯥꯏꯕ ꯉꯝꯖꯗ꯭ꯔꯦ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖꯇ ꯃꯌꯥꯝ ꯑꯗꯨꯝ ꯅꯨꯔꯩ ꯐꯤꯔꯥꯀꯣꯟ ꯗꯤꯑꯦꯝ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨꯝ ꯗꯤꯑꯦꯝ ꯇꯧꯕꯤꯔꯒ ꯑꯗꯩ ꯍꯥꯏꯕꯅꯤꯀꯣ ꯅꯨꯔꯥ ꯇꯧꯕꯤꯔꯣ ꯍꯥꯏꯗꯤ ꯗꯤꯑꯦꯝ ꯇꯧꯕꯗꯤ ꯑꯗꯒꯤꯗꯤ ꯋꯥꯆꯦꯞꯇꯁꯨ ꯗꯥꯏꯔꯦꯛ ꯋꯥꯆꯦꯞ ꯅꯝꯕꯔ ꯍꯥꯞꯆꯕꯅꯦ ओके इंस्टाग्राम दा को इंस्टाग्राम दा मैं आपको ये नुरा फिराई कोन की आई कंटेक्ट नंबर है बता रहे को हापचा बने कोई लाइव से तो मुझे हाप है कंटेक्ट नंबर है हापचा बने कंटेक्ट नंबर को तो बिरागा आपको कोई भी आ रहे हैं तो इंस्टाग्राम दा डीएम तो बिराग पे आ रहे हैं अदम ना ngasai ko ko fi sigi screenshot ama copy daga adi mo hang be ko kai su kai de ꯌꯥꯔꯦ ꯏꯆꯦ ꯂꯣꯏꯔꯕꯣ ꯀꯩꯅꯣ ꯌꯥꯝ ꯀꯩ ꯋꯥꯠꯂꯤꯒꯦ ꯀꯩꯅꯥꯒꯤ ꯐꯖꯕ ꯑꯃꯃꯝ ꯏꯜꯍꯟꯈꯤꯗꯣꯏ ꯋꯥꯠꯂꯤꯀꯣ ꯏꯁꯄꯤꯁꯦꯜ ꯑꯣꯏꯅ ꯁꯤ ꯑꯃꯨꯛ ꯇꯧꯍꯟꯒꯦ ꯑꯗꯒꯤ ꯅꯉꯣꯟꯗꯅ ꯀꯂꯔ ꯑꯃ ꯄꯤꯔꯛꯀꯦ ꯑꯩꯈꯣꯏ ꯉꯁꯥꯏ ꯒꯤꯐ ꯑꯋꯦ ꯑꯗꯨꯝ ꯅꯪ ꯁꯤ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨꯅꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯒꯤꯐ ꯑꯋꯦꯒꯤꯗꯣ ꯏꯆꯦ ꯒꯤꯐ ꯑꯋꯦꯒꯤꯗꯣ ꯁꯤꯗꯒꯤ ꯑꯄꯥꯝꯕ ꯃꯆꯨ ꯑꯗꯨꯝ ꯈꯟꯕ ꯌꯥꯏꯀꯣ ꯔꯦꯁꯃꯤ ꯃꯨꯀꯥ ꯁꯨꯠ ꯔꯦꯁꯃꯤ ꯃꯨꯒꯥ ꯀꯣ ꯔꯦꯁꯃꯤ ꯃꯨꯀꯥ ꯁꯨꯠꯅꯤꯀꯣ ꯂꯥꯏꯐꯇ ꯁꯤꯌꯔ ꯇꯧꯕꯤꯕ ꯀꯃꯦꯟꯇ ꯁꯤꯌꯔ ꯇꯧꯔꯦ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯃꯤꯑꯣꯏ ꯑꯃꯗ ꯍꯥꯏꯕ ꯇꯥꯔꯦ ꯆꯦꯅ ꯄꯥꯏꯕꯤꯔꯤꯕ ꯑꯩꯈꯣꯏ ꯔꯦꯁꯃꯤ ꯃꯨꯀꯥꯁꯦ ꯁꯤꯒꯤꯁꯤꯃ ꯑꯩꯈꯣꯏ ꯒꯤꯐ ꯑꯋꯦ ꯄ꯭ꯔꯥꯏꯁ ꯑꯣꯏꯅ ꯊꯝꯖꯔꯦ ꯃꯆꯨ ꯑꯄꯥꯝꯕ ꯑꯃꯛꯇ ꯈꯟꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤꯀꯣ ꯍꯥꯏꯗꯤ ꯃꯦꯟꯇꯦꯅꯦꯟꯁꯁꯨ ꯌꯥꯝ ꯋꯥꯗꯕ ꯌꯨꯝꯗ ꯁꯨꯕ ꯆꯥꯝꯕ ꯂꯣꯏꯅꯃꯛꯁꯨ ꯌꯥꯕ ꯌꯥꯎꯈ꯭ꯔꯦ ꯕꯦꯝ ꯐꯖ ꯐꯖꯕ ꯑꯩ ꯌꯥꯝ ꯃꯊꯪ ꯏꯅꯤꯡꯕ ꯃꯊꯪ ꯂꯩ ꯏꯜꯂꯁꯤ ꯏꯆꯦ ꯐꯤꯁꯦ ꯃꯊꯪ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯗꯣ ꯁꯤ ꯀꯩꯅꯣ ꯀꯩꯅꯣ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯒꯤꯗꯤ ꯁꯤꯅꯁꯨ ꯌꯦꯡꯉꯣ ꯀꯩ ꯃꯆꯨ ꯍꯥꯏꯗꯣꯏꯅꯣ ꯁꯤꯒꯤꯁꯤꯕꯣ ꯖꯂꯦꯝꯕꯨ ꯖꯂꯦꯝꯕꯨ ꯍꯥꯏꯗꯣꯏꯅꯤ ꯖꯥꯂꯦꯡꯕꯨ ꯃꯆꯨ ꯀꯣ ꯈꯨꯂꯦꯝ ꯑꯃ ꯑꯩ ꯃꯁꯤ ꯌꯥꯝ ꯄꯥꯝꯗꯧ ꯃꯥꯜꯂꯦ ꯑꯝꯇꯪ ꯏꯟꯕꯤꯌꯨꯅꯦ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯏꯗꯤ ꯂꯥꯏꯐ ꯌꯦꯡꯕꯁꯤꯗ ꯀꯩꯅꯥꯒꯨꯝꯕ ꯁꯣꯏꯗꯅ ꯏꯪꯂꯤꯁꯀꯤ ꯑꯣꯖꯥ ꯃꯥꯜꯂꯦ ꯀꯩꯅꯥꯒꯨꯝꯕ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤꯅ ꯈꯟꯖꯩꯕꯀꯣ ꯂꯥꯏꯐ ꯌꯦꯡꯉꯤꯉꯩꯁꯤꯗ ꯑꯗꯣ ꯃꯣꯏ ꯕ꯭ꯔꯥꯏꯗꯜꯒꯤ ꯀꯂꯔꯁꯦ ꯌꯦꯡꯅꯤꯡꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯝꯅꯤ ꯑꯗꯣ ꯕ꯭ꯔꯥꯏꯗꯜ ꯀꯂꯔ ꯑꯃꯅꯤ ꯁꯠ ꯁꯠ ꯂꯥꯎꯅ ꯑꯝꯇꯪ ꯎꯠꯂꯧꯁꯤꯀꯣ ꯌꯥꯏ ꯌꯥꯏ ꯁꯤꯗꯤ ꯑꯩꯅ ꯄꯥꯝꯕꯤ ꯀꯩꯅꯣꯅꯦ ꯄꯦꯇꯔꯟꯁꯨ ꯀꯩꯁꯨ ꯂꯣꯏ ꯄꯥꯝꯃꯦ ꯁꯤꯁꯤꯗ ꯁꯤ ꯑꯅꯧꯕꯁꯦ 23ꯗ ꯑꯣꯐꯔ ꯊꯥꯏꯅꯦ 25ꯇꯣ 2K ꯇꯥꯊꯣꯛꯑꯦꯕ ꯑꯩꯈꯣꯏ ꯂꯨꯍꯣꯡꯕꯗ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯄꯨꯕ ꯉꯝꯃꯦ ꯕ꯭ꯔꯥꯏꯗꯜ ꯀꯂꯦꯛꯁꯟ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯧ ꯌꯥꯍꯧ ꯊꯦꯡꯕꯤ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯅ ꯂꯩꯁꯥꯕꯤ ꯀꯣ ꯇꯦꯇꯤ ꯁꯤꯁꯦ ꯃꯧ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯌꯥꯍꯧ ꯊꯦꯡꯕꯤ ꯃꯌꯥꯝ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯑꯗꯣ Green ꯑꯣꯏꯔꯁꯨꯅꯦ ꯈꯔ unique ꯑꯣꯏꯕ greenꯅꯤꯀꯣ ꯁꯤꯁꯤꯅ. ꯕ꯭ꯔꯥꯏꯗꯜ ꯀꯂꯦꯛꯁꯟ ꯑꯗꯨꯝ ꯍꯥꯏꯗꯤ ꯈꯤꯇꯪ ꯌꯨꯅꯤꯛ ꯑꯣꯏꯕ ꯀꯂꯔ ꯍꯥꯏꯗꯤ ꯄꯤꯡꯒꯨꯝꯕ ꯔꯦꯗꯀꯨꯝꯕ ꯑꯣꯔꯦꯟꯖꯀꯨꯝꯕ ꯏꯅꯤꯡꯗꯕ ꯀꯥꯡꯕꯨꯒꯤꯀꯣ ꯁꯤꯒ ꯑꯗꯨꯝ ꯑꯥ ꯄꯥꯕ ꯌꯥꯏ ꯍꯥꯏꯔꯦ ꯌꯥꯔꯦꯀꯣ ꯏꯄꯥꯗ ꯄꯥꯕ ꯌꯥꯔꯦ ꯑꯗꯣ ꯀꯩꯅꯣ ꯐꯤꯒꯤꯅꯦ ꯌꯥꯔꯦ ꯐꯤꯁꯤꯡꯁꯤꯒꯤ ꯐꯅꯦꯛ ꯂꯣꯏꯅꯃꯛ ꯂꯩꯀꯣ ꯅꯪ ꯀꯨꯝꯍꯩ ꯌꯦꯡꯕꯗ ꯋꯥꯔꯝꯗꯧ ꯃꯥꯜꯂꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯣꯏ ꯂꯧꯊꯣꯛꯑꯒ ꯁꯦꯠꯀꯗꯕꯅꯤ ꯉꯁꯤꯁꯤꯗ ꯂꯩꯔꯤꯕ ꯐꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯂꯧꯊꯣꯛꯁꯤꯁꯤꯅꯦ ꯍꯥꯏꯁꯦ ꯃꯥꯅꯦ ꯂꯣꯏꯅ ꯌꯦꯡꯍꯧꯒꯗꯧꯅꯤꯀꯣ ꯌꯥꯝ ꯐꯖꯗ꯭ꯔꯣ ꯑꯗꯣ ꯃꯔꯛ ꯊꯠꯅ ꯀꯩꯅꯥ ꯌꯥꯎꯔꯒꯗꯤꯀꯣ ꯀꯩꯅꯥꯁꯦ ꯍꯥꯏꯗꯤ ꯄꯩꯁꯥ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯈꯨꯗꯣꯡꯆꯥꯖꯗꯕ ꯀꯩꯅꯥꯁꯨ ꯑꯗꯨꯝ ꯂꯩ ꯁꯦꯡꯅ ꯍꯥꯏꯔꯕꯗꯀꯣ ꯑꯗꯣ 70Kꯅ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤꯁꯦ ꯌꯥꯅꯕ ꯁꯤꯟꯕꯤꯌꯣ ꯍꯥꯏꯕ ꯀꯩꯅꯥꯁꯨ ꯂꯥꯛꯏ 1 lakna ꯑꯗꯨꯝ ꯁꯤꯟꯕꯤꯌꯣ ꯍꯥꯏꯕꯁꯨ ꯂꯥꯛꯑꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯂꯨꯍꯣꯡꯗꯧꯕ ꯈꯔ ꯋꯥꯠꯂꯤꯉꯩꯗ ꯑꯗꯨꯝ ꯀꯣꯏꯊꯣꯛꯄꯤꯔꯛꯑꯣ ꯑꯗꯨ ꯑꯗꯨꯝ ꯇꯥꯟꯅꯔꯒꯀꯣ ꯍꯥꯏꯗꯤ ꯆꯥꯛꯀꯧꯕ ꯍꯩꯖꯤꯡꯄꯣꯠ ꯂꯣꯏꯅꯃꯛꯀꯤ ꯃꯆꯨ ꯃꯃꯦꯟꯗꯣ ꯍꯪꯅꯔꯒ ꯑꯗꯨꯝ ꯁꯦꯝꯕ ꯌꯥꯏ ꯑꯗꯨꯃꯁꯨ ꯍꯥꯏꯌꯣ ꯑꯩꯈꯣꯏꯒꯤ ꯅꯨꯔꯥ ꯐꯤꯔꯩꯀꯣꯟꯒꯤ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯦꯠ ꯂꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯆꯦ ꯃꯨꯒꯥ ꯑꯃ ꯍꯥꯞꯄꯦ ꯍꯥꯏꯅ ꯍꯥꯞꯄꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯅ ꯈꯪꯕꯤꯌꯨꯅꯦ ꯂꯨꯍꯣꯡꯕ ꯑꯃꯗ ꯀꯩꯅꯥ ꯑꯃꯅ ꯆꯪꯕ ꯈꯨꯗꯤꯡꯃꯛꯁꯦ ꯄꯨꯂꯞ ꯑꯩꯈꯣꯏꯗꯒꯤ ꯄꯨꯂꯞ ꯑꯣꯏꯅ ꯂꯧ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯨꯀꯥ ꯁꯨꯠ ꯑꯁꯦꯡꯕ ꯃꯨꯀꯥ ꯁꯨꯠ ꯑꯁꯦꯡꯕ ꯑꯃ ꯒꯤꯐ ꯇꯧꯒꯗꯣꯏꯅꯦ ꯇꯣꯉꯥꯟꯅ ꯑꯣꯀꯦ ꯑꯗꯨ ꯇꯥꯔꯒꯗꯤ ꯅꯨꯔꯥ ꯐꯤꯔꯩꯀꯣꯟꯗꯒꯤ ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯂꯨꯍꯣꯡꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯗ ꯆꯪꯕ ꯑꯩꯈꯣꯏ ꯔꯥꯅꯤ ꯐꯤ ꯃꯈꯜ ꯈꯨꯗꯤꯡꯃꯛ ꯍꯥꯏꯇꯥꯔꯦ ꯁꯨꯅ ꯂꯧꯕꯤꯕ ꯃꯇꯝꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯨꯒꯥ ꯁꯨꯠ ꯑꯁꯦꯡꯕ ꯑꯃ ꯐ꯭ꯔꯤꯗ ꯍꯥꯏꯇꯥꯔꯦ ꯑꯗꯣꯝꯒꯤꯗꯃꯛꯇ ꯂꯨꯍꯣꯡꯕꯒꯤ ꯑꯣꯏꯅ ꯒꯤꯐ ꯇꯧꯖꯔꯛꯀꯗꯣꯏꯅꯤ ꯁꯦꯠ ꯑꯣꯏꯅ ꯂꯧꯕꯤꯕꯒꯤꯀꯣ ꯁꯦꯠ ꯑꯣꯏꯅ ꯂꯧꯕ ꯃꯤꯑꯣꯏ ꯈꯛꯇꯪꯒꯤ ꯑꯣꯏꯅꯀꯣ ꯌꯥꯝ ꯐꯖꯩ ꯁꯤꯒꯤꯁꯤꯁꯨꯀꯣ
시기시나 이싱 이싱 마주 어이 awaw ba center fresh color awaw ba asi sumasanan bane ko danupna pai si so si ing law bane ꯗꯦꯁꯦ ꯃꯌꯥꯝꯅ ꯈꯪꯅꯔꯤꯁꯦ ꯑꯩꯈꯣꯏ ꯗꯥꯟꯁ ꯌꯥꯝ ꯇꯧꯋꯦꯅ ꯈꯪꯅꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯐꯤ ꯑꯝꯇ ꯏꯜꯂ ꯗꯦꯟꯁ ꯇꯧꯔꯣꯅ ꯍꯥꯏ ꯑꯗꯨ ꯌꯥꯅꯤꯡꯕ꯭ꯔꯥ ꯀꯩ ꯌꯥꯅꯤꯡꯗꯦ ꯇꯧꯔꯒꯨꯝꯁꯤꯀꯣ ꯐꯤ ꯐꯖꯩꯕ ꯇꯨ ꯍꯥꯏꯔ ꯂꯣꯏꯅꯃꯛ ꯄꯥꯝꯒꯗꯕ ꯃꯥꯜꯂꯤ ꯉꯁꯥꯏꯗꯒꯤ ꯏꯜꯂꯛꯄ ꯐꯤ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯝꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕꯒꯗꯤ ꯌꯥꯎꯈ꯭ꯔꯦ ꯑꯩꯒꯤ ꯐꯥꯔꯁꯇ ꯂꯧꯕꯗꯤ ꯍꯥꯏꯕꯗꯣ ꯑꯗꯨꯅꯤ ꯄꯥꯝꯃꯦꯕ aduga aini hoji si ulisna kai nangai na toina hangba kundo lengbagi ko ado ma kundo lengbagi phanek selingai sida si amtang illamo adagidi anambana danup na seli ba phanek sina phige ni ko sigi na chakau bagi men oina ko ꯐꯤꯁꯦ ꯏꯜꯂꯤꯒꯩ ꯐꯖꯩ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯥꯅꯤ ado marak thana akhoi EMI facility thamnabasu kainagi su kana hotnari ko adi adu do adu plan di leire hojikte ko adu dum hek yabaga dum mayamda dum kanu khangalan jarage hai tar ado je EMI di leire ani haiba da do je ꯐꯤꯁꯦ ꯂꯩꯕ ꯉꯝꯗꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯔꯥꯅꯤꯗꯤ ꯏꯅꯤꯡꯕ ꯀꯣ ꯂꯩꯕꯗꯤ ꯉꯝꯗꯕ ꯑꯩꯈꯣꯏ ꯆꯦꯇꯜꯁꯤꯡꯒꯤ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦ ꯏꯆꯦ ꯔꯦꯟꯇꯦꯜꯒꯗꯤ ꯁꯥꯟꯗꯣꯛꯄꯒꯤ ꯄ꯭ꯂꯥꯟꯒꯗꯤ ꯂꯩꯕ꯭ꯔꯥ ꯔꯦꯟꯇꯦꯜꯁꯦ ꯍꯧꯖꯤꯛꯃꯛꯇꯤ ꯁꯥꯟꯗꯣꯛꯄꯒꯤ ꯄ꯭ꯂꯥꯟ ꯂꯩꯇꯦ ꯑꯗꯨꯒ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯔꯥꯅꯤꯁꯦ ꯀꯣ ꯍꯥꯏꯗꯤ ꯁꯣꯏꯔꯛꯄ ꯈꯣꯠꯂꯛꯄ ꯁꯥꯕꯗ ꯃꯔꯛꯇ ꯌꯥꯎꯔꯛꯄ ꯌꯥꯎꯕꯅꯤꯅ ꯑꯗꯣ ꯑꯗꯨꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯑꯩꯒꯤ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯉꯩ ꯀꯩꯀꯥꯗꯗꯤ ꯑꯩꯒꯤ ꯅꯛꯅꯕꯉꯩꯗꯤ ꯑꯗꯨꯝ ꯂꯣꯏꯅꯃꯛꯇ ꯃꯣꯏꯗꯤ ꯂꯣꯏꯅꯃꯛ ꯏꯜꯂꯜꯂꯦ ꯑꯗꯨ ꯄꯩꯁꯥ ꯑꯝꯇ ꯂꯧꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯉꯝꯖꯕꯗ ꯑꯗꯨꯃꯥꯏꯅ ꯑꯃꯗꯤ ꯂꯩ ꯑꯗꯣ ꯔꯦꯟꯇꯦꯜꯒꯤꯁꯦ ꯈꯔ ꯇꯞꯅ ꯈꯟꯅꯔꯒꯦ ओके हाइड्रोन लाइरꯛꯄꯒꯤ प्लान ꯍꯥꯏꯕ ꯇꯥꯔꯦ ꯇꯞꯅ ꯇꯞꯅ ꯑꯗꯣ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯍꯧꯖꯤꯛꯇꯤ ꯐꯤ ꯁꯥꯕꯤ ꯃꯌꯥꯝꯁꯦ ꯔꯥꯅꯤ ꯑꯃ ꯁꯥꯕ ꯃꯇꯝꯗ ꯁꯣꯏꯕꯁꯦ ꯇꯝꯕ ꯉꯝꯗꯦ ꯏꯆꯦ ꯉꯝꯗꯦ ꯁꯣꯏꯔꯛꯄꯒꯨꯝꯕ ꯌꯥꯎꯔꯒꯗꯤ ꯏꯆꯦ ꯀꯃꯥꯏꯅ ꯇꯧꯏ ꯊꯝꯕꯤꯕ ꯃꯌꯥꯝꯗ ꯔꯥꯅꯤꯒꯨꯝꯕꯁꯦ ꯃꯣꯏꯁꯨ ꯑꯗꯨꯝ ꯃꯤꯑꯣꯏꯕꯅꯤ ꯁꯣꯏꯗꯕ ꯉꯝꯄꯣꯟꯇꯦ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯃꯣꯏꯅ ꯁꯣꯏꯔꯛꯄ ꯌꯥꯎꯕꯁꯦ ꯑꯗꯣ ꯁꯣꯏꯔꯦꯅ ꯐꯤꯁꯥꯃꯜ ꯄꯤꯕꯤꯗꯕ ꯇꯧꯗꯦꯀꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯌꯦꯡꯉꯒ ꯈꯣꯠꯂꯒ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯃꯁꯥꯅ ꯑꯗꯨم ꯌꯥꯖꯩ ꯑꯗꯒꯤ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯝ ꯃꯣꯏꯒꯤ ꯈꯜꯂꯒ ꯐꯤꯁꯥꯃꯜ ꯃꯠꯄ ꯈꯣꯠꯄ ꯀꯩꯝꯇ ꯇꯧꯗꯦ ꯑꯗꯨꯒ ꯑꯁꯣꯏꯕ ꯔꯥꯅꯤꯁꯦ ꯄꯣꯠꯂꯤꯒꯨꯝꯕ ꯔꯥꯅꯤꯒꯤ ꯄꯣꯠꯂꯤꯒꯨꯝꯕ ꯇꯨꯖꯒꯦ ꯍꯥꯏꯕ ꯃꯤ ꯂꯩ ꯃꯣꯏꯗ ꯁꯨꯃꯥꯏꯅ ꯌꯦꯡꯍꯜꯂꯦ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛꯇ ꯀꯥꯟꯅꯕ ꯃꯥꯡꯍꯟꯗꯕꯀꯣ ꯋꯥꯅ ꯁꯥꯖꯕꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯕ꯭ꯂꯥꯎꯁ ꯇꯨꯅꯤꯡꯕ ꯀꯥꯡꯕꯨ ꯑꯗꯨꯒꯨꯝꯕ ꯑꯃ ꯂꯩꯍꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯁꯤꯖꯤꯟꯅꯕꯝꯁꯦ ꯑꯗꯨꯝ ꯃꯥꯡꯍꯟꯗꯕ ꯋꯥꯅ ꯁꯥꯕꯅꯤꯅꯀꯣ ꯑꯗꯣ ꯔꯥꯅꯤ ꯁꯥꯕ ꯁꯨꯃꯤ ꯃꯆꯨ ꯑꯁꯤꯅ ꯑꯐꯨꯠꯄ ꯃꯌꯨꯡ ꯃꯐꯦꯟ ꯑꯅꯤꯃꯛ ꯐꯨꯠꯇꯣꯏꯅꯤ ꯑꯔꯦꯝꯕ ꯇꯦꯇꯦꯅ ꯄꯨꯁꯤꯜꯂꯗꯤ ꯐꯖꯩ ꯍꯥꯏꯗꯨꯗꯤ ꯍꯦꯛꯇ ꯍꯥꯏ ꯃꯌꯥꯝꯁꯤꯅ ꯀꯃꯦꯟꯁꯤꯗ ꯀꯃꯥꯏꯅ ꯌꯥꯗꯦ ꯑꯗꯨꯅ ꯑꯆꯝꯕꯤ ꯍꯥꯏꯗꯤꯅꯦ ꯅꯣꯏꯅꯁꯨ ꯍꯌꯦꯡꯋꯥꯏ ꯑꯃ ꯑꯣꯏꯔꯀꯥꯟꯗꯅꯦ ꯁꯤꯒꯨꯝꯕ ꯀꯂꯔꯒꯤ ꯐꯤꯒꯦꯁꯤꯗꯤ ꯑꯦꯅꯤ ꯐꯤꯒ ꯆꯥꯟꯅꯅꯤꯕ ꯅꯪ ꯉꯁꯥꯏꯗꯒꯤ ꯁꯨꯝ ꯌꯦꯡꯉꯣꯕ ꯁꯤꯁꯤꯅ ꯄꯤꯡ ꯀꯂꯔꯒꯤ ꯐꯤꯒꯦ ꯑꯣꯏꯔꯗꯤ ꯆꯥꯟꯅꯗꯕ ꯌꯥꯎꯔꯝꯗꯣꯏꯅꯦꯕ ꯁꯤꯁꯨ ꯐꯖꯕ ꯌꯦꯡꯉꯣ ꯁꯤꯁꯨ ꯌꯦꯡꯍꯜꯂꯣ ꯀꯩꯅꯣ ꯃꯉꯣꯟꯗ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯍꯜꯂꯣ ꯑꯝꯇ ꯐꯖꯗ꯭ꯔꯥ ꯏꯪꯗ꯭ꯔꯥ ꯍꯥꯏꯗꯤ ꯑꯦꯅꯤ ꯐꯤ ꯏꯟꯕꯗ ꯐꯅꯦꯛ ꯃꯆꯨ ꯈꯟꯗꯕ ꯐꯤ ꯃꯆꯨ ꯈꯟꯗꯕ ꯍꯥꯏꯁꯦ ꯐꯤꯗꯩꯅ ꯇꯝꯖꯕꯅꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯇꯦꯇꯦꯅ ꯏꯟꯈꯤꯕ ꯑꯩꯈꯣꯏꯒꯤ ꯀꯨꯟꯗꯣ ꯃꯌꯦꯛꯇꯨꯒ ꯁꯤꯡꯒꯥꯔꯩꯗꯨꯒ ꯏꯄꯥꯝ ꯄꯥꯝꯃꯦ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄ ꯂꯩꯕ ꯂꯥꯛꯄꯤꯌꯨ ꯃꯌꯥꯝ ꯌꯥꯏ ꯑꯗꯨꯝ 360ꯁꯨ ꯄꯟꯕꯤꯔꯛꯑꯣ ꯈꯛꯇꯪꯗ ꯂꯩꯔꯦ ꯁꯤ ꯑꯝꯇ ꯏꯜꯂꯧ ꯗꯅꯨꯞ ꯅꯣꯟꯗꯀꯣ ꯅꯥꯃꯗꯤ ꯁꯥꯕ ꯂꯣꯏꯔꯦ ꯁꯤꯁꯨ ꯏꯜꯂꯧꯒꯦ ꯀꯁꯇꯃꯔꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯃꯌꯥꯝ ꯃꯌꯥꯝ ꯀꯪꯖꯜꯂꯦꯅ ꯅꯪ ꯅꯍꯥꯟ ꯀꯟꯅ ꯅꯥꯔꯨꯏ ꯇꯧꯕꯗꯣ ꯇꯥꯔꯒ ꯄꯤꯔꯛꯀꯗꯣꯔꯤꯅꯤ ꯁꯤ ꯑꯝꯇꯪ ꯌꯦꯡꯕꯤꯌꯨꯀꯣ ꯕꯦꯕꯤ ꯄꯤꯡꯛꯇ ꯄꯤꯡ ꯌꯥꯝ ꯍꯪꯉꯛꯄ ꯌꯥꯎꯋꯦꯕꯀꯣ ꯀꯩꯅꯥꯉꯩ ꯁꯤꯁꯤꯃ ꯌꯦꯡꯕꯤꯌꯣ ꯕꯦꯕꯤ ꯄꯤꯡꯛꯇꯀꯣ ꯕꯦꯕꯤ ꯄꯤꯡꯛꯇ ꯄꯤꯡꯅ ꯇꯧꯕꯁꯦꯀꯣ ꯑꯗꯒꯤꯗꯤ ꯑꯃꯒ ꯎꯠꯂꯧꯒꯦꯀꯣ ꯍꯥꯏꯗꯤ ꯀꯩꯅꯥꯉꯩꯁꯦ ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯊꯣꯛꯂꯛꯄꯁꯨ ꯌꯥꯎꯋꯦꯕ ꯃꯣꯏꯁꯦ ꯂꯨꯍꯣꯡꯉꯝꯗꯥꯏꯗ ꯍꯣꯕꯦ ꯍꯣꯕꯦ ꯊꯣꯛꯆꯔꯛꯄ ꯁꯤꯁꯤ ꯑꯝꯇꯪꯒ ꯏꯜꯂ ꯂꯧꯒꯦ ꯐꯤꯒꯦ ꯁꯦꯠꯂꯤꯉꯩꯁꯤꯗ ꯁꯤꯃ ꯏꯜꯂ ꯕ꯭ꯔꯦꯕꯤꯅꯥ ꯁꯤꯟꯇ ꯆꯝꯕꯤ
ꯌꯥꯝ ꯁꯤꯌꯔ ꯇꯧꯕꯤꯌꯨꯀꯣ ꯁꯤꯌꯔ ꯇꯧꯕ ꯃꯤꯑꯣꯏ ꯑꯃꯗ ꯍꯥꯏꯕ ꯇꯥꯔꯦ ꯁꯤ ꯐꯖꯩꯌꯦ ꯏꯪꯕꯅꯤ ꯃꯆꯨ ꯑꯏꯪꯕ ꯑꯔꯦꯝꯕ ꯍꯥꯏꯁꯤ ꯔꯦꯁꯃꯤ ꯃꯨꯀꯥ ꯁꯨꯠ ꯀꯣ ꯁꯨꯠꯅꯤ ꯃꯌꯥꯝ ꯐꯅꯦꯛ ꯑꯃꯒ ꯐꯤ ꯑꯃꯒ ꯁꯨꯠꯅꯤ ꯂꯥꯏꯛꯁꯤ ꯁꯤꯌꯔ ꯇꯧꯕꯤꯔꯣ ꯀꯃꯦꯟꯇ ꯁꯤꯌꯔ ꯇꯧꯔꯦ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯣ ꯁꯨꯝꯗꯪꯒ ꯄꯥꯏꯈꯠꯂꯛꯄꯁꯦ ꯁꯤꯒꯤꯁꯦ ꯀꯩꯅꯥꯅꯁꯨ ꯌꯥꯝ ꯍꯪꯕ ꯃꯆꯨꯅꯤꯀꯣ ꯗꯅꯨꯞꯇ ꯍꯧꯖꯤꯛ ꯌꯥꯜꯂꯤꯁꯦ ꯁꯟꯐ꯭ꯂꯥꯋꯔ ꯃꯣꯇꯤꯐ ꯍꯥꯏꯔꯞ ꯆꯪꯕꯅꯤꯀꯣ ꯗꯥꯂꯤꯌꯥꯒꯤ ꯃꯣꯇꯤꯐ ꯍꯥꯏꯔꯞ ꯆꯪꯕꯅꯦ ꯌꯦꯡꯕꯤꯌꯨꯅꯦ ꯁꯤꯁꯤꯃ ꯇꯧꯔꯒ ꯑꯗꯨ ꯐꯖꯩ ꯅꯪ ꯂꯧꯈ꯭ꯔꯣ ꯍꯥꯏꯗꯤ ꯁꯤꯁꯨ ꯐꯅꯦꯛꯁꯤꯒ ꯃꯥꯏꯕꯝ ꯐꯤꯒꯦ ꯑꯁꯦꯡꯕ ꯁꯤ ꯀꯂꯔꯁꯤꯒ ꯄꯥꯕꯗꯅꯦ ꯑꯗꯨꯝ ꯆꯥꯟꯅꯕꯅꯦ ꯐꯖꯩ ꯁꯤꯁꯦ ꯕ꯭ꯂꯨꯃꯛꯁꯨ ꯅꯠꯇꯕꯤꯗꯅ ꯁꯤꯃ ꯂꯥꯁ ꯑꯣꯏꯅ ꯖꯂꯦꯝꯕꯨ ꯍꯩꯗꯣ ꯑꯗꯨꯝ ꯁꯤ ꯇꯥꯏ ꯑꯣꯏꯗꯣꯏꯔꯣ ꯁꯤ ꯈꯨꯐꯖ ꯑꯃ ꯐ꯭ꯔꯦꯁ ꯃꯆꯨ ꯍꯥꯏꯗꯣꯏꯔꯣ ꯈꯪꯗꯦ ꯁꯤ ꯀꯩ ꯃꯆꯨ ꯍꯥꯏꯗꯣꯏꯔꯣ ꯈꯪꯗꯦ ꯁꯤꯁꯤꯗꯤꯀꯣ ꯏꯁꯤꯡ ꯃꯆꯨ ꯏꯁꯤꯡ ꯃꯆꯨ ꯏꯁꯤꯡ ꯃꯆꯨ ꯏꯁꯤꯡꯗ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛꯀ ꯊꯛꯆꯟꯕꯗꯣ ꯑꯗꯨ ꯐꯖꯔꯛꯄ ꯃꯆꯨꯗꯣ ꯑꯗꯣ ꯈꯨꯔꯈꯨꯜ ꯁꯨꯠꯇꯁꯨ ꯃꯆꯨ ꯃꯆꯨ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯁꯤꯈꯨꯔꯈꯨꯜ ꯑꯁꯦꯡꯕ ꯅꯠꯇ꯭ꯔꯤ ꯑꯗꯨꯅ ꯐꯤꯇꯪ ꯑꯗꯨꯒ ꯁꯨꯠꯇꯁꯨ ꯃꯌꯥꯝ ꯂꯩ ꯑꯗꯨꯗꯤ ꯃꯌꯦꯛ ꯅꯥꯏꯔꯒ ꯑꯗꯨꯝ ꯄꯥꯕꯗꯣ ꯐꯖꯗ꯭ꯔꯥ ꯐꯖꯗꯣꯏꯅꯦ ꯐꯖꯗꯣꯏꯅꯦ ꯃꯌꯦꯛ ꯅꯥꯏꯕꯗꯤ ꯑꯦꯅꯤ ꯐꯤ ꯀꯂꯔ ꯉꯩꯁꯤꯒꯤ ꯃꯌꯦꯛ ꯅꯥꯏꯕ ꯐꯪꯉꯤꯀꯣ ꯁꯤ ꯌꯦꯡꯍꯟꯒꯦ ꯏꯟꯗ꯭ꯔꯤ ꯗꯅꯨꯞ ꯁꯤꯁꯦ ꯑꯝꯇꯪꯒ ꯏꯟꯕꯤꯔꯝꯃꯨꯀꯣ ꯈꯪꯗꯕ ꯃꯥꯜꯂꯦ ꯉꯥꯎꯅꯔꯦꯗ ꯁꯤꯁꯤꯅ ꯂꯩ ꯃꯆꯥ ꯑꯄꯤꯛ ꯑꯄꯤꯛꯄ ꯑꯀꯨꯞꯄ ꯐ꯭ꯂꯣꯔꯦꯜ ꯌꯥꯝꯅ ꯃꯆꯥ ꯑꯄꯤꯛꯄ ꯄꯥꯝꯕ ꯀꯥꯡꯕꯨꯒꯤꯅꯤꯀꯣ ꯁꯤ ꯂꯩꯔꯦ ꯀꯣ ꯐ꯭ꯂꯣꯔꯦꯜꯗ ꯌꯥꯝ ꯑꯄꯤꯛꯄ ꯃꯆꯥ ꯀꯣ ꯑꯁꯨꯝꯒꯤꯁꯦ ꯑꯁꯤꯁꯦ ꯑꯣꯔꯗꯔ ꯂꯩꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯒꯤꯗꯤ ꯕ꯭ꯂꯦꯛꯁꯦ ꯑꯝꯇꯪ ꯎꯠꯂꯧꯒꯦ ꯕ꯭ꯂꯦꯛ ꯊꯥꯒꯠꯄꯤꯔꯛꯇꯦ ꯍꯥꯏꯕꯁꯨ ꯌꯥꯝ ꯌꯥꯎꯋꯦꯕ ꯃꯃꯥꯡꯗꯀꯣ ꯕ꯭ꯂꯦꯛ ꯑꯃꯗꯤ ꯁꯥꯕ ꯂꯣꯏꯔꯕꯅꯦ ꯁꯦ ꯕ꯭ꯂꯦꯛ ꯑꯃꯁꯦ ꯌꯦꯡꯍꯜꯂꯣ ꯉꯥꯟꯕꯨꯗꯤ ꯉꯥꯜꯂꯦ ꯇꯥꯁꯨ ꯆꯞ ꯃꯥꯟꯅꯩ ꯁ꯭ꯋꯥꯏ ꯌꯦꯡꯕꯗ ꯆꯞ ꯃꯥꯟꯅꯩꯀꯣ ꯔꯤꯌꯦꯜꯗ ꯌꯦꯡꯉꯦ ꯑꯁꯦꯡꯕꯗ ꯌꯦꯡꯉꯦ ꯍꯥꯏꯕ ꯇꯥꯔꯦ ꯐꯖꯅ ꯁꯨ ꯄ꯭ꯔꯤꯚꯤꯂꯦꯖꯅꯦ ꯍꯥꯏꯌꯦ ꯑꯃꯨꯕꯁꯦ ꯀꯣ ꯕ꯭ꯂꯦꯛ ꯍꯪꯉꯛꯄ ꯀꯥꯡꯕꯨ ꯀꯣ ꯑꯗꯒꯤꯗꯤ ꯑꯩ ꯁꯤꯅꯦ ꯐꯥꯔꯁ ꯑꯗꯨꯒ ꯃꯔꯛ ꯊꯠꯅ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪꯒꯤ ꯑꯣꯏꯅ ꯀꯁꯇꯃꯔ ꯃꯌꯥꯝꯒꯤ ꯗꯤꯃꯥꯟꯗꯒꯤ ꯂꯣꯇ꯭ꯔꯤ ꯑꯃ ꯇꯧꯗꯣꯏꯅꯤꯀꯣ ꯑꯗꯨꯒꯤ ꯂꯣꯇ꯭ꯔꯤꯒꯤ ꯐꯥꯔꯁ ꯄ꯭ꯔꯥꯏꯖ ꯁꯦꯀꯦꯟ ꯄ꯭ꯔꯥꯏꯖ ꯊꯥꯔꯠ ꯄ꯭ꯔꯥꯏꯖ ꯀꯣꯟꯁꯣꯂꯦꯁꯟ 30 ꯑꯃ ꯊꯝꯃꯤꯀꯣ ꯑꯩ ꯉꯁꯥꯏꯗꯤ ꯍꯪꯅꯤꯡꯉꯕꯅꯦꯕ ꯂꯣꯇ꯭ꯔꯤ ꯑꯃꯗꯤ ꯂꯩꯈꯤꯕꯅꯤ ꯑꯩ ꯀꯥꯎꯊꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯝꯇꯪ ꯄꯨꯊꯣꯛꯁꯤꯅꯦ ꯏꯆꯦ ꯐꯥꯔꯁ ꯄ꯭ꯔꯥꯏꯖꯅꯦ ꯁꯦꯀꯦꯟ ꯄ꯭ꯔꯥꯏꯖꯅꯦ ꯊꯥꯔꯠ ꯄ꯭ꯔꯥꯏꯖꯅꯦ ꯑꯝꯇ ꯄꯨꯊꯣꯛꯁꯤꯅꯦ ꯄꯨꯊꯣꯛꯁꯤ ꯐꯥꯔꯁט ꯄ꯭ꯔꯥꯏꯖ ꯄꯥꯏꯔꯣ ꯂꯥꯛ ꯐꯖꯩꯌꯦ ꯁꯤꯁꯦ ꯐꯥꯔꯁט ꯄ꯭ꯔꯥꯏꯖꯀꯤꯅꯤꯀꯣ ꯐꯥꯔꯁט ꯄ꯭ꯔꯥꯏꯖ ꯁꯤ ꯂꯧꯊꯣꯛꯄꯤꯌꯨ ꯐꯥꯔꯁ ꯄ꯭ꯔꯥꯏꯖꯀꯤ ꯄꯣꯠꯂꯤ ꯑꯃ ꯌꯥꯎꯔꯦ ꯀꯣ ꯑꯗꯒꯤꯗꯤ ꯐꯤ ꯐꯨꯜ ꯋꯥꯛ ꯑꯃ ꯌꯥꯎꯔꯛꯀꯅꯤ ꯐꯅꯦꯛ ꯃꯄꯥꯟ ꯅꯥꯏꯕ ꯖꯔꯤꯒꯤ ꯀꯤꯅꯥꯔꯁꯤ ꯕꯦꯕꯤ ꯄꯤꯡ ꯑꯃ ꯁꯨꯝ ꯄꯥꯏꯌꯨꯀꯣ ꯑꯗꯨꯒ ꯐꯖꯩꯍꯦ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪ ꯊꯥꯕꯜꯗ ꯈꯪꯅꯍꯧꯕ ꯌꯥꯎꯔꯀꯥꯟꯗ ꯂꯨꯍꯣꯡ ꯇꯥꯔꯒꯗꯤꯀꯣ ꯍꯩꯖꯤꯡꯄꯣꯠꯀꯤ ꯀꯨꯟꯗꯣ ꯂꯦꯡꯕꯒꯤ ꯁꯦꯠ ꯂꯣꯏ ꯌꯥꯔꯦꯀꯣ ꯇꯤꯀꯦꯠ ꯃꯃꯜ ꯑꯣꯡꯂꯤ 300 ꯈꯛꯇꯪꯅꯤꯀꯣ ꯃꯌꯥꯝ ꯗꯥꯎ ꯌꯦꯡꯁꯤꯟꯕꯤꯔꯣ ꯂꯨꯄꯥ 300 ꯈꯛꯇꯅꯤꯀꯣ ꯂꯨꯄꯥ 300 ꯍꯥꯏꯁꯦ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦ ꯃꯤ ꯑꯆꯥꯄꯣꯠ ꯇꯔꯥ ꯑꯃ ꯆꯥꯕ ꯊꯣꯛꯅ ꯃꯇꯝꯗ ꯍꯥꯞꯆꯜꯂꯕ ꯑꯩꯈꯣꯏꯅ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯑꯃ ꯆꯥꯕ ꯃꯇꯝꯗ ꯂꯨꯄꯥ 150 ꯑꯗꯨꯝ ꯄꯤꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗ ꯂꯨꯄꯥ 300 ꯈꯛ ꯇꯤꯡꯕꯤꯔꯒ 300 ꯈꯛꯀꯤ ꯑꯩꯈꯣꯏ ꯂꯣꯇ꯭ꯔꯤ ꯇꯤꯀꯦꯠ ꯑꯃ ꯀꯛꯄꯤꯔꯒ ꯑꯗꯣꯝꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯤꯒꯤ ꯐꯥꯔꯁ ꯄ꯭ꯔꯥꯏꯖꯁꯦ ꯁꯤꯅ ꯃꯌꯥꯝ ꯁꯦꯠ ꯍꯥꯏꯕ ꯐꯥꯔꯁ ꯇꯥꯔꯦꯀꯣ ꯄ꯭ꯔꯥꯏꯖ ꯐꯥꯔꯁ ꯐꯥꯔꯁ ꯄ꯭ꯔꯥꯏꯖ ꯄ꯭ꯔꯥꯏꯖꯅꯤꯀꯣ ꯌꯥꯝ ꯊꯤꯅ ꯐꯖꯩ ꯑꯗꯒꯤꯗꯤ ꯁꯦꯀꯦꯟꯒꯤꯁꯨ ꯑꯃꯨꯛ ꯎꯠꯂꯒꯦ ꯇꯨꯇꯤ ꯁꯦꯀꯦꯟꯒꯤꯁꯨ ꯑꯃꯨꯛ ꯌꯦꯡꯍꯟꯁꯤ ꯂꯥꯛꯑꯣ ꯁꯦꯀꯦꯟ ꯇꯥꯕꯤ ꯂꯥꯛꯑꯣ ꯃꯕꯥꯅꯤꯅ ꯗꯥꯎ ꯌꯥꯔꯗꯤ ꯃꯕꯥꯅꯤꯅ ꯐꯥꯔꯁ ꯁꯦꯀꯦꯟꯒ ꯇꯥꯊꯣꯛꯈꯤꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨꯒ ꯍꯥꯏꯔꯒ ꯏꯆꯦ ꯅꯣꯏ ꯀꯩꯅꯣꯗ ꯀꯔꯞꯁꯟ ꯇꯧꯔꯦ ꯍꯥꯏꯕꯤꯔꯅꯤ ꯍꯥꯏꯔꯛꯀꯅꯤ ꯑꯩꯈꯣꯏ 360 ꯀꯧꯔꯒ ꯍꯦꯛꯇ ꯂꯥꯏꯐꯇ ꯑꯣꯄꯟꯗ ꯇꯧꯗꯣꯏꯅꯤ ꯁꯤꯁꯤꯅ ꯁꯦꯀꯦꯟ ꯇꯦꯇꯦꯅ ꯏꯜꯂꯤꯁꯤꯅ ꯁꯦꯀꯦꯟ ꯄ꯭ꯔꯥꯏꯖ ꯑꯣꯏꯗꯣꯏꯅꯤꯀꯣ ꯁꯤꯁꯤ ꯄꯣꯠꯂꯤ ꯌꯥꯎꯗꯕ꯭ꯔꯣ ꯃꯥꯏꯁꯦ ꯌꯥꯎꯋꯤ ꯃꯥꯏꯁꯨ ꯄꯣꯠꯂꯤ ꯌꯥꯎꯋꯤꯀꯣ ꯄꯣꯠꯂꯤ ꯄꯤꯗꯣꯏꯔꯥ ꯁꯦꯀꯦꯟ ꯄ꯭ꯔꯥꯏꯖ ꯑꯣꯏꯍꯜꯂꯤꯅꯦ ꯑꯁꯦꯡꯕꯩ ꯄꯤꯗꯣꯏꯅꯦ ꯃꯌꯥꯝꯒꯤ ꯌꯦꯡꯒ ꯑꯩꯈꯣꯏ ꯂꯣꯇ꯭ꯔꯤꯁꯦ ꯑꯁꯦꯡꯕꯒꯤꯗꯤꯀꯣ ꯐꯤꯁꯦ ꯍꯥꯞꯆꯟꯗꯣꯏꯅꯦ ꯐꯖꯩꯌꯦ ꯃꯌꯥꯝ ꯇꯤꯀꯦꯠ ꯄ꯭ꯔꯥꯏꯁꯁꯦ ꯑꯣꯡꯂꯤ ꯔꯨꯄꯤꯁ 300 ꯈꯛꯇꯅꯤꯀꯣ ꯑꯣꯟꯂꯥꯏꯟꯗ ꯄꯦꯃꯦꯟ ꯇꯧꯕꯤꯔꯛꯀꯗꯕ ꯑꯗꯨꯒ ꯑꯣꯟꯂꯥꯏꯟꯗ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯁꯦꯔꯤꯌꯜ ꯅꯝꯕꯔ ꯄꯤꯔꯒ ꯑꯩ ꯂꯩ ꯂꯦꯡꯉꯤ ꯃꯆꯨ ꯐꯪꯉꯦ ꯍꯧꯖꯤꯛ ꯃꯥꯔꯆꯀꯤ ꯗꯦꯠ 13 ꯑꯩ ꯇꯧꯔꯛꯑꯒꯦ 13 ꯍꯥꯏꯕ 14 ꯍꯥꯏꯕ ꯗꯦꯠ 13ꯗ ꯂꯥꯎꯊꯣꯛꯇꯣꯏꯅꯤ ꯍꯧꯅꯕ ꯅꯨꯄꯤ ꯑꯃ ꯀꯧꯁꯟꯁꯤ ꯀꯩꯅꯣ ꯑꯅꯧꯕ ꯑꯣꯏꯅ ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯥꯏꯌꯦ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯑꯇꯣꯝꯕꯤꯅꯤ ꯃꯧ ꯑꯇꯣꯝꯕꯤꯒꯤ ꯍꯟꯗꯛꯇ ꯑꯣꯉꯛꯄꯗꯨꯅꯤ ꯑꯣꯀꯦ ꯍꯧꯖꯤꯛ ꯃꯧ ꯌꯥꯏꯃ ꯑꯣꯟꯈ꯭ꯔꯦꯀꯣ ꯃꯧ ꯑꯇꯣꯝꯕꯤ ꯀꯧꯁꯟꯁꯦ ꯂꯥꯛꯑꯣ ꯏꯆꯦ ꯐꯅꯦꯛ ꯂꯩꯖꯗ꯭ꯔꯕꯣ ꯐꯅꯦꯛ ꯑꯩꯒꯤ ꯀꯩꯅꯣꯗꯒꯤ ꯑꯃ ꯂꯧꯊꯣꯛꯄꯤꯔꯣ ꯎꯄꯨꯗꯒꯤ ꯑꯗꯨꯝ ꯑꯣꯀꯦ ꯍꯥꯏꯗꯤ ꯁꯨꯝ ꯃꯧ ꯑꯣꯏꯔꯕꯅꯤꯅꯀꯣ ꯊꯥꯔꯦꯛ ꯁꯥꯕꯤꯒꯤ ꯗ꯭ꯔꯦꯁꯇꯣ ꯌꯥꯗ꯭ꯔꯦ ꯍꯣꯏ ꯌꯥꯗ꯭ꯔꯦ ꯆꯠꯅꯗ꯭ꯔꯦ ꯃꯤꯅ ꯃꯧ ꯋꯥꯉꯛꯀꯅꯤ ꯑꯣꯏꯕꯒꯤ ꯗ꯭ꯔꯦꯁ ꯍꯥꯏꯐꯦꯠꯇꯪ ꯁꯦꯠꯂ ꯐꯥꯔꯁ ꯂꯩꯔꯛꯑꯣ ꯁꯦꯀꯦꯟ ꯂꯩꯔꯦ
ꯑꯗꯨ ꯊꯥꯔꯠꯀꯤꯁꯦ ꯐꯤ first price की कलर सी दिंगा और यहाँ का कमेंट तो मेरे ꯆꯦ ꯂꯧ ꯆꯦ ꯌꯥꯎꯁꯟꯕꯤꯔꯣ ꯃꯌꯥꯝ ꯗꯕꯜ ꯌꯥꯟꯁꯤꯜꯂꯁꯨ ꯌꯥꯅꯤꯀꯣ ꯐꯤ ꯐꯖꯅ ꯎꯍꯟꯒꯦ ꯍꯥꯏꯔꯗꯤ को यार तमो केनो तक था Instagram तक था रोटी या ꯊꯥꯒꯠꯄꯅꯤ ꯁꯤꯁꯦ ꯏꯆꯦ ꯂꯩꯍꯥꯎ ꯃꯆꯨ ꯃꯥꯅꯦ ꯂꯩꯍꯥꯎ ꯃꯆꯨ ꯁꯦꯀꯦꯟ ꯄ꯭ꯔꯥꯏꯁ ꯂꯩꯍꯥꯎ ꯃꯆꯨ ꯑꯗꯒꯤ ꯊꯥꯔꯠ ꯄ꯭ꯔꯥꯏꯁꯅ ꯕꯤꯠ ꯔꯨꯠ ꯀꯂꯔ कोई first price था अदे first price सिले रे को सी किसी ना first price ने मैं आपसे से को कोई याक्सन लाइव को 3 on 30 मार्च का 2 pm ဖစတာ मीडिया पार्टनर सिंह अभी जितने नंबर पी ले को जितने नंबर आज से तुम पेमेंट तो बिरक में आई लो पर चहुम करते ने टिकट प्राइस है टिकट है जब टिकट पिरा का तो नते को serial number पिरा का तो इनी ꯑꯗꯣ ꯄꯦꯃꯦꯟꯒꯤ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯋꯥꯆꯦꯞꯇ ꯑꯗꯨꯝ ꯊꯥꯖꯟꯕꯤꯔꯛꯑꯣ ꯃꯤꯡ ꯂꯩꯐꯝ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯌꯥꯎꯔꯒꯀꯣ चे मी अपन अमो टेक का क्या दे ꯌꯥꯏ ꯃꯌꯥꯝ ꯀꯛꯄ मैं ꯌꯥꯏ को क्या ओके ओके तो दायरी มีꯑꯃꯅ ꯗꯥꯎ ꯍꯦꯟꯅ ꯌꯦꯡꯖꯒꯦ ꯍꯥꯏꯔꯁꯨꯀꯣ ꯀꯅꯥꯒꯨꯝꯕ ꯀꯩꯅꯥꯅꯒ ꯐꯥꯎꯔꯗꯤ ꯌꯥꯝ ꯃꯗꯥꯎ ꯌꯥꯔꯅꯤ ओके अदुगा सी से सेकंड हुजिके खोगी क्या तारे कई मचू बा ꯁꯦꯀꯦꯟꯁꯤꯅ ꯂꯩꯍꯥꯎ ꯃꯆꯨ ले हाउ मचू है बा ꯑꯩꯈꯣꯏꯒꯤ ꯊꯥꯔꯠ ꯎꯠꯀꯦ ꯇꯧꯕꯗꯤ ꯀꯩꯗꯧꯈ꯭ꯔꯒꯦ ꯃꯌꯥꯝ ꯉꯥꯛꯇꯪ ꯍꯥꯏꯗꯤ ꯁꯨꯝ ꯎꯠꯊꯣꯛꯀꯨꯝꯁꯦ ꯉꯥꯛꯇꯪ ओके अहुम सुबसे ओके ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯄꯣꯛ ꯆꯥꯍꯟꯕꯗꯣ ꯀꯩꯅꯣ ꯑꯕꯦꯝ ꯂꯥꯛꯑꯣ ꯁꯤꯝꯗ ꯁꯠ ꯂꯥꯎꯅ ꯑꯝꯇ ꯃꯣꯟꯗ ꯑꯩꯈꯣꯏ ꯁꯤꯠꯆꯟꯕꯤ ꯃꯈꯥ ꯇꯥ ꯊꯣꯝꯕꯤ ꯎꯠꯂꯒꯦ ओके वो तो मिनी लगा रे ꯉꯥꯏꯔꯤꯕ ꯍꯣꯏ ꯑꯗꯨꯅ ꯃꯥꯗꯤ ꯀꯩꯝ ꯈꯪꯖꯗꯕꯅꯤ ꯃꯌꯥꯝ ꯃꯥꯅ ꯇꯥꯛꯄꯤꯗꯣꯏꯅꯤ ꯉꯥꯡꯕꯤꯒꯅꯨꯀꯣ ꯃꯌꯥꯝ ꯁꯤꯗ ꯁꯤꯗ ꯂꯩ ꯂꯥꯏꯔꯤꯛ ꯊꯥꯐꯝꯗ ꯁꯤꯗꯅꯤ ꯀꯥꯏꯅ ꯃꯌꯥꯝ ꯑꯩꯈꯣꯏꯗ ꯉꯥꯡꯕꯅꯤ ꯑꯩꯈꯣꯏ ꯃꯣꯇꯣꯝꯕꯤꯗꯗꯤ ꯉꯥꯡꯕꯤꯒꯅꯨ ꯑꯩ ꯍꯥꯏꯔꯛꯀꯦ ꯁꯨꯃꯥꯏꯅꯅꯦ ꯐꯤꯁꯦ ꯗꯕꯜ ꯑꯣꯏꯅ ꯌꯦꯡꯍꯟꯒꯦ ꯄꯣꯠꯂꯤꯗꯣ ꯑꯁ ꯅꯥꯀꯟꯗ ꯌꯥꯝꯖꯟꯁꯦꯕꯀꯣ ꯗꯕꯜ ꯑꯣꯏꯅ ꯎꯍꯟꯒꯦ ꯍꯥꯏꯗꯤ ꯍꯌꯦꯡ ꯇꯥꯏꯔꯀꯥꯟꯗꯅꯦ ꯃꯣꯏꯅ ꯈꯪꯖꯗꯣꯏꯅꯦꯕ ꯂꯥꯛꯑꯣ ꯗꯅꯨꯅ ꯁꯣꯝꯗ ꯈꯔ ꯆꯪꯖꯜꯂꯣ ꯂꯥꯛꯑꯣ ꯁꯣꯝ ꯆꯪꯖꯜꯂꯣ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯥꯔꯠ ꯊꯝꯒꯦ ꯁꯤꯗ ꯈꯨꯠꯇ ꯍꯨꯛꯆꯜꯂꯣ नेंग का है को ꯅꯠꯇꯦ ꯅꯨꯡꯉꯥꯏꯇ꯭ꯔꯣꯗꯣ ꯁꯦ ꯃꯣꯇꯣꯗꯤ फजबने ꯌꯥꯝ सेकंड प्राइस की कलर से जो फजाई फर्स्ट की ना जो हेली को ꯉꯥꯏꯈꯣꯀꯣ ꯁꯨꯃꯥꯏꯅ ꯐꯅꯦꯛꯁꯦ ꯁꯨꯃꯥꯏꯅ ꯄꯥꯏꯌꯣ को कोई मो तोंबी इतों तो बिनी से लाई सिना ꯐꯥꯔꯁ ꯃꯌꯥꯏꯗ ꯂꯩꯔꯦ ꯁꯦꯀꯦꯟꯅ ꯀ꯭ꯔꯤꯝ ꯀꯂꯔꯁꯤ ꯂꯩꯔे ꯊꯥꯔꯠꯅ ꯕꯤꯠ ꯔꯨꯠ ꯂꯩꯔꯦ ꯑꯣ बिट मचू को ꯑꯩꯁꯤꯅ ꯀꯩꯅꯣ ꯄꯣꯂꯤꯁ ꯑꯃꯃꯝ ꯂꯣꯏ ꯌꯥꯎꯋꯦꯀꯣ ꯑꯩ ꯈꯪꯗ꯭ꯔꯦ सी सिना ꯕ꯭ꯂꯁ ꯄꯤꯡꯁꯨ ꯍꯥꯏ ꯅꯪꯒꯤꯗꯣ ꯌꯥꯝ ꯈꯪꯗ꯭ꯔꯦ अहुम अब तक स्ट्रेट लेपी हो को नंग ꯀꯩꯅꯣꯒꯤ ꯇꯦꯇꯦ ꯅꯪꯒꯤꯗꯨꯁꯨ ꯐꯤ ꯑꯅꯤ ꯐꯨꯜ ꯄꯨꯔꯥ ꯎꯍꯟꯁꯦ ꯐꯤꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯁꯥꯡꯅ ꯁꯥꯡꯅ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯥꯔꯠꯇꯀꯣ ꯀꯣ ꯐꯅꯦꯛꯀꯁꯦ ꯌꯦꯞꯁꯟꯈ꯭ꯔꯦ ꯃꯥꯅ ꯌꯥꯔꯦ ꯂꯣꯏꯔꯦ ꯑꯩꯅ ꯄꯥꯏꯁꯤ ꯃꯦꯅꯤꯐꯦꯁꯇꯤꯡ ꯌꯥꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯐꯦꯠ ꯀꯣꯟꯖꯟꯕꯅꯤꯗ ꯃꯥꯅ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯥꯔꯠ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯥꯔꯠ हेन हेले है ना कमेंट तो बिरे मैं आऊंगा को เราคงมีเนี่ยเหรอ 마디 거미 뽐다더니 근데 파드에도 파드 거미 뽐이가 있더래 아이 뭐 말아 Guys, तब तो नंबर भी रहो ओके यार फर्स्ट प्राइस ना सिला अहान बगी सिनी को ꯑꯍꯥꯟꯕꯒꯤ ꯕꯦꯕꯤ ꯄꯤꯡ सेकंड प्राइस से ले रे थर्ड प्राइस से ले रे साइना ꯑꯗꯨꯒ ꯀꯣꯟꯁꯣꯂꯦꯁꯟ 30 ꯑꯃ consolation ने चेक कई प्राइस ꯀꯣꯟꯁꯣꯂꯦꯁꯟꯁꯤꯗꯤ ꯁꯔꯄ꯭ꯔꯥꯏꯁ ꯊꯝꯃꯒꯦ ꯁꯨꯠꯇꯤ ꯁꯨꯠ ꯑꯣꯏꯔꯛꯀꯅꯤ सुटी सुट को कई सुट नो दिखान रे consolation जो है ना मी कुछ था ꯃꯤ 30 ꯄꯨꯔꯥ ꯆꯨꯝꯃꯤ 아무나 마니푸리 ꯁꯦꯀꯦꯟ ꯄ꯭ꯔꯥꯏꯁ ꯑꯩꯈꯣꯏ ꯇꯦꯇꯤ ꯍꯥꯞꯆꯗꯦ 아무나 파스타 앞에 먹었던 거 야 이거 피 마디 피 ओके पी के तनी को 일리바 미웨 싱지 합 대만 다 네 거지 와 저기 뭐가네 니 저기 너 빠자모도 합하게 홍 로게 나나라 미세요 힘이 ꯅꯪ ꯂꯥꯁ ꯑꯣꯏꯅ ꯌꯦꯡꯕꯤꯔꯣ ꯐꯣꯇꯣ ꯑꯃ ꯀꯥꯞꯍꯧꯒꯦ ꯂꯩꯔꯦ ꯂꯩꯔꯦ ꯑꯗꯨ ꯖꯦ ꯁꯤꯁꯤ ꯂꯣꯏꯕꯒ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝꯅ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏꯕ ꯏꯆꯦ ꯈꯔ ꯄꯤꯁ ꯈꯔ ꯂꯣꯏꯁꯤꯟ ꯂꯣꯏꯁꯤꯜꯂꯁꯤ ꯂꯥꯏ ꯌꯥꯏ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ 알았어 탱탱한 ꯑꯗꯨꯒ ꯃꯌꯥꯝꯅ ꯄ꯭ꯔꯤꯌꯥꯡꯀꯥ ꯑꯃꯨꯛꯀ ꯐꯤꯉꯩꯁꯦ ꯊꯨꯞꯆꯟꯕꯤꯌꯨ ꯔꯕꯤꯅꯥ ꯅꯕꯥꯅꯤ ꯌꯦꯡꯉꯒ ꯑꯗꯨ ꯏꯆꯦ ꯈꯔ ꯍꯦꯟꯅ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯈꯔ ꯀꯥ ꯍꯦꯟꯅ ꯑꯦꯐꯣꯔꯗꯦꯕल ꯑꯣꯏꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯈꯔ ꯈꯤꯇꯪ ꯑꯦꯐꯣꯔꯗꯦꯕल ꯑꯣꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯄꯨꯊꯣꯛꯄꯤꯔꯣ ꯑꯗꯨꯝ ꯌꯥꯏꯌꯦ ꯑꯁꯥꯏꯕꯨꯛ ꯆꯠꯄꯗ ꯁꯦꯠꯄ ꯒ꯭ꯔꯤꯟ ꯌꯥꯕꯀꯣ ꯍꯥꯞꯄꯁꯦ ꯌꯥꯝꯅ ꯆꯥꯟꯅꯒꯟꯗꯦꯗꯅ ꯑꯗꯣ ꯁꯤꯗꯗꯤ ꯌꯥꯝ ꯊꯤꯅ ꯆꯥꯟꯅꯗ꯭ꯔꯣ 나이티 나네 나한테 이거 먹는 거래 뒤 줬더니 ꯁꯤ ꯌꯦꯡꯍꯟꯁꯤꯀꯣ
예, 그슈 가이드. 시나 contrast. 나한테 시나 뭐 하리 아사이봉 zetpa khotpa ko. 세. 난 레이거게라. 하지 난 항암이나 오퍼 아무가 해는 비톡 따래 나자. 가심 떠래. 파자만 버기. 세. 나누 세. 그럼 울레. 울레. 나 만. có để sẽ lấy thao vấn cách cái chung đi xin chào mày 나누 세. xin chào mày là hẳn tôi có lần thì sẽ là chung rồi cậu 역상계 contrast. hẳn mà chung thì xin chào mày chung cái này mà cậu contrast ni거. 아시지 파자바니. 누가 시승 jugar ji ya da hai ga ba mai na phak to ka mai yip ki 시승 일로 나바니 누가 포토 나 모르스. tao thua rồi cái đời kìa. lấy giấy xe nura Nura phi đây còn. Instagram page là bên có Instagram page là nurai cái nura phi ra còn Cao đấy. cái chất chỉ bài đó ta đấy mày làm cái chắc cái quả Yam taning da. phi đây còn nhà phi đây quả contact number xin lấy mày làm quả rồi có home delivery cái mà là home delivery phi vào 야야야야. quả 뭐 시디 시크라니 시진난다 그래. 세. 시행어 아두가 그레이드수 파사바 야우리 거. 그레이드수 아두 매암 스토어 비짓 떠비로 과이 파버 거. 저는 또 심당 또 양 파사바니도. akhoi hindar thaba je kai shet ya ga cái đi đây. Tàu rồi đây nè, hết chuông cái hai đi, hết tàu rồi đây nè. giáo sang một chút mà lấy quả Man bên này học sang một chút man bên này. Ada R&B mà sulit deh kok. Nah, ke le tra che orange le tra lay. Api mà tôi. ai thaban orange second ni handa Oh, tao lagi. Ada di platform lah macam. ya nang hozi yengo si ho chuse Nah, mu silang na dore ni. Se, nang na sim to. mari asil ba me thaban da che na de issue bi che ni Platform lah. Ada na platform lah macam. Pijau, ada na pandai ni sini pijau. cái price mà khi người ta khai vẫn ngâm đập nó mà nó ngồi ra Ada BM tau sen biro. làm nura phi còn đã Screenshot lah orang. tàu việc bây giờ đấy sai mới uli bắp phi sao adom na screenshot copy lo live sedikit juga Instagram da khoi DM to biro hai bata hai adom na file phi digi Muhammad exact number kaya ka Mande. Sina mo muka sang bo ini ama discount dito. price juga ani mak kaya ka dito ba Dizra. Kazaban am na si siya mo. Adum WhatsApp number hap ne WhatsApp te sudum direct adum screenshot lo thabirek pa yan. orange ni ani mak phajai mai na nakan nakan daga chata ka ko mi ka dik ka na ka lai ji wo ne yin Che, te ma man orange to budan nang na yellow to su yak sang man ni. Kazaban ni si su. Asis na mo mayam na pak na in driba ma chuo ban. Red. Ni ngon du so mo. kai no he orange di mi loi lam thu de ba Kazaban ni si yellow si su yang o. orange guys trending ni ko trending ne ko si kham je kem si kai mo swai ni yellow Si yellow ano budan baby pink na shade thai ni. phi ne si sa Loi ma yare. Hoi. Imanabigi macagi susti japado sudum invest pa don yara bani se. ai pa ba ni Imanabigi macagi susti. Saksa hijab chat pa yare. Ako sila sindala daw. ai le ka min tin di Muka pin bingang tani ko sinay sem.
제 시리 프라이스 ꯀꯌꯥ ꯂꯩꯒꯦ price เนี่ย3K ยꯧꯗꯅ ꯊꯥꯗꯣꯛꯑꯅꯤ ꯌꯥꯎꯁꯪꯒꯤ สิ่งahum yodana หาꯑꯍꯨꯝ ꯍꯦꯜꯂꯒ ꯊꯥꯔꯝꯕ ꯉꯥꯛꯇꯅꯤꯀꯣ ꯑꯣꯐꯔ ꯄꯤꯔꯤꯅꯤꯀꯣ ꯑꯦꯛꯖꯦꯛ ꯄ꯭ꯔꯥꯏꯁ ꯍꯥꯏꯗ꯭ꯔꯒꯁꯨꯀꯣ ꯍꯥꯏꯗꯤ ꯄꯣꯠ ꯈꯨꯗꯤꯡꯃꯛꯀꯤ ꯄ꯭ꯔꯥꯏꯁ ꯃꯥꯟꯅꯗꯕ ꯌꯥꯎꯔꯛꯑꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯆꯤꯡꯊꯣꯔꯛꯑꯣꯏꯀꯣ ꯀꯅꯥꯁꯨ ꯊꯣꯛꯇꯣꯏꯅꯣ ꯍꯦ ꯃꯩꯇꯩ ꯗ꯭ꯔꯦꯁꯁꯦ ꯀꯩꯅꯣ ꯀꯩ ꯑꯣꯏꯅ ꯎꯔꯣꯏꯗꯣꯏꯅꯣ ꯃꯌꯥꯝꯁꯤꯗ ꯌꯥꯝ ꯐꯖꯕꯅꯦ ꯌꯥꯝꯅ ꯁꯤ ꯃꯩꯇꯩ ꯐꯤ ꯅꯠꯇ꯭ꯔꯗꯤ ꯀꯩ ꯐꯤ ꯎꯔꯤꯗꯤ ꯏꯌꯣꯡꯗ ꯁꯥꯏꯅꯦꯁꯦ ꯃꯩꯇꯩꯒꯤ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯗꯤ ꯃꯩꯇꯩ ꯉꯥꯛꯇꯅꯦ ꯃꯁꯤ ꯑꯩꯅ ꯁꯦꯠꯂꯅꯤ okay ꯐꯖꯕꯅꯦ ꯁꯤ ꯄꯤꯁꯇꯣ ꯑꯃꯇ ꯉꯥꯏꯔꯕꯅꯦ ꯑꯩꯈꯣꯏ ꯐꯤꯁꯦ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯅꯨꯔꯥ ꯐꯤꯔꯩꯀꯣꯟꯗ ꯃꯌꯥꯝꯁꯨ ꯀꯣꯏꯊꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯅ ꯅꯨꯡꯒꯤ ꯃꯥꯏꯀꯩꯗꯤ ꯑꯗꯨ ꯂꯣꯏꯁꯤꯜꯂꯁꯤ ꯂꯥꯛꯁꯦ ꯃꯊꯪ ꯂꯥꯛꯀꯦꯀꯣ ꯌꯥꯏ ꯃꯌꯥꯝ ꯉꯁꯥꯏꯗꯒꯤꯁꯨ ꯌꯦꯡꯕꯤꯔꯦ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯕꯅꯤ ꯑꯗꯨꯝ ꯃꯈꯜ ꯃꯊꯦꯜ ꯃꯌꯥꯝ ꯌꯥꯎꯔꯤꯁꯦꯀꯣ ꯑꯗꯨꯗꯨꯅ ꯁꯦꯔꯃꯅꯤꯁꯦ ꯑꯃꯈꯛꯀꯤ ꯅꯠꯇꯕ ꯂꯣꯏ ꯁꯨꯅꯕ ꯂꯩꯔꯦ ꯍꯩꯖꯤꯡꯄꯣꯠ ꯂꯨꯍꯣꯡꯕ ꯆꯥꯛꯀꯧꯕ ꯆꯥꯛ ꯆꯥꯅꯕ ꯃꯆꯥ ꯃꯆꯥꯗꯒꯤ ꯍꯧꯔꯒ ꯌꯨꯝꯗ ꯂꯩꯅꯕ ꯐꯥꯎ ꯂꯣꯏ ꯂꯩꯔꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯣꯏꯕꯤ ꯍꯥꯏꯕꯁꯦ ꯈꯔ ꯑꯗꯨꯝ ꯀꯦꯔꯒ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯅꯦ ꯑꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏ ꯂꯩꯕꯤꯌꯣ ꯃꯌꯥꯝ ꯁꯤꯗ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯑꯄꯥꯝ ꯄꯥꯝꯕ ꯈꯟꯕꯤꯔꯣ ꯑꯗꯣ ꯌꯥꯎꯁꯪꯒꯤ ꯑꯣꯐꯔ ꯆꯩꯔꯥꯎꯒꯤ ꯑꯣꯐꯔꯁꯤ ꯃꯌꯥꯝ ꯂꯧꯕꯤꯔꯣ ꯁꯤ ꯂꯩꯔꯦ ꯁꯤ ꯂꯩꯔꯦ ꯁꯤ ꯂꯩꯔꯦ okay jadi dong dah hapiu sentang microphone si sentang hapiu adu microphone ya si tani ꯌꯥꯝ ꯐꯠꯇꯤ si hapiu sentang hapiu ꯑꯩꯈꯣꯏꯒꯤ ꯅꯨꯔꯥ ꯐꯤꯔꯩꯀꯣꯟꯁꯤꯗ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯀꯣꯏꯊꯣꯛꯄꯤꯔꯛꯎ ꯌꯥꯎꯁꯪ ꯑꯃꯗꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯗ ꯂꯥꯛꯄ ꯃꯇꯝꯗ ꯍꯥꯏꯅ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯃꯌꯥꯝꯗ ꯍꯣꯏ ꯃꯌꯥꯝ ꯉꯁꯥꯏꯗꯒꯤꯁꯨ ꯂꯥꯏꯐ ꯌꯦꯡꯕꯤꯔꯤ ꯃꯌꯥꯝ ꯍꯥꯏꯗꯤ ꯀꯨꯝꯍꯩ ꯃꯌꯥꯝ ꯑꯃ ꯇꯧꯖꯈ꯭ꯔꯦ ꯂꯥꯏꯐꯇ ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯅꯕ ꯇꯧꯖꯕꯅꯤ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯅꯨꯔꯥ ꯐꯤꯔꯩꯀꯣꯜꯗ ꯍꯥꯏꯗꯤ ꯂꯥꯏꯐꯇꯇꯪ ꯌꯦꯡꯕꯕꯨꯗꯤ ꯂꯥꯛꯑꯒ ꯁ꯭ꯇꯣꯔꯗ ꯗꯥꯏꯔꯦꯛ ꯂꯥꯛꯑꯒ ꯑꯄꯥꯝ ꯑꯄꯥꯝꯕ ꯐꯤ ꯈꯟꯕꯤꯌꯨ ꯍꯥꯏꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯏꯖꯔꯤ ꯑꯗꯨ ꯃꯐꯝꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯆꯦꯅꯁꯨ ꯑꯣꯐꯔ ꯃꯌꯥꯝ ꯑꯃ ꯄꯤꯗꯣꯔꯦ ꯑꯗꯨꯒ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯂꯥꯛꯑꯣ ꯁꯤꯗ ꯑꯗꯨꯒ ꯌꯦꯡꯉꯁꯦ ꯇꯧꯔꯣ ꯍꯥꯏꯗꯤ ꯐꯖꯔꯁꯦ ꯇꯧꯈꯥꯏꯔꯁꯦ ꯅꯩꯈꯥꯏꯔꯁꯦ ꯑꯗꯣ ꯏꯆꯦꯁꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯥꯏꯕ ꯇꯥꯔꯦ ꯏꯆꯦꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯆꯩꯔꯥꯎꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯌꯥꯎꯁꯪꯗ ꯂꯥꯛꯄ ꯃꯇꯝꯗ ꯏꯆꯦꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯄ ꯋꯥꯍꯩ ꯈꯤꯇꯪ ꯊꯝꯖꯤꯟꯕꯤꯌꯨ ꯍꯟꯗꯛꯀꯤ 2026ꯀꯤ ꯌꯥꯎꯁꯪꯅ ꯂꯥꯛꯄꯁꯤꯗ ꯑꯗꯨꯒ ꯆꯩꯔꯥꯎꯕꯅꯁꯨ ꯂꯥꯛꯄꯁꯤꯗ ꯍꯥꯏꯗꯤ ꯍꯥꯟꯅ ꯂꯩꯕꯥꯛꯀꯤ ꯏꯔꯥꯡ ꯊꯣꯛꯑꯝꯕ ꯃꯌꯥꯝ ꯑꯁꯤꯁꯨ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨ ꯑꯗꯨꯒ ꯂꯩꯃꯤꯟꯅꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯉꯩꯁꯨ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯄꯨꯔꯛꯄ ꯑꯣꯏꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯌꯥꯎꯁꯪꯒꯤ ꯆꯩꯔꯥꯎꯕꯒꯤ ꯁ꯭ꯇꯣꯔꯗ ꯀꯣꯏꯊꯣꯛꯄꯤꯔꯛꯑꯣ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯆꯥꯡꯗ ꯑꯗꯨꯝ ꯑꯣꯐꯔ ꯇꯧꯖꯒꯦ ꯑꯗꯨꯗꯨꯒ ꯑꯄꯥꯝ ꯑꯄꯥꯝꯕ ꯑꯣꯔꯗꯔ ꯃꯌꯥꯝ ꯑꯃ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯉꯁꯥꯏ ꯁꯤꯡꯖꯃꯩ 360ꯒꯤ ꯂꯥꯏꯐ ꯌꯦꯡꯕꯤꯔꯤꯕꯉꯩꯗꯁꯨ ꯌꯥꯝꯅ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯖꯔꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯁꯤꯌꯔ ꯇꯧꯕꯤꯕꯒꯤ ꯁꯤꯒꯤ ꯁꯨꯠꯁꯤ ꯑꯃꯁꯨ ꯒꯤꯐꯠ ꯇꯧꯖꯗꯣꯏꯅꯤꯀꯣ ꯑꯗꯨꯝ ꯀꯃꯦꯟꯇ ꯁꯤꯌꯔ ꯇꯧꯔꯦ ꯍꯥꯏꯅ ꯊꯝꯕꯤꯔꯛꯄꯉꯩꯗꯣ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯑꯗꯨꯝ ꯁꯤꯡꯖꯃꯩ 360ꯅ ꯂꯥꯏꯐ ꯊꯥꯕꯗ ꯑꯗꯨꯝ ꯃꯌꯥꯝ ꯌꯦꯡꯕꯤꯌꯣ ꯁꯄꯣꯔꯠ ꯇꯧꯕꯤꯌꯣꯀꯣ ꯍꯣꯏ ꯑꯗꯣ ꯏꯆꯦ ꯂꯣꯏꯁꯤꯜꯂꯛꯄꯗ ꯏꯆꯦꯒꯤ ꯂꯣꯀꯦꯁꯟ ꯍꯥꯏꯕ ꯇꯥꯗꯪ ꯊꯝꯕꯤꯌꯣ ꯑꯗꯨ ꯂꯣꯏꯁꯤꯜꯂꯁꯤ ꯂꯣꯀꯦꯁꯟꯁꯦ ꯁꯒꯣꯜꯕꯟ ꯇꯦꯔꯥ ꯂꯧꯈꯥꯝ ꯂꯩꯔꯛ ꯑꯗꯣ ꯇꯦꯔꯥ ꯕꯖꯥꯔꯗꯒꯤ ꯁ꯭ꯇ꯭ꯔꯦꯠꯇ ꯃꯦꯟ ꯔꯣꯗꯇ ꯍꯥꯏꯊꯕꯤꯔꯛꯑꯣ ꯑꯣꯔꯤꯌꯦꯟꯇꯦꯜ ꯀꯣꯂꯦꯖ ꯌꯧꯗ꯭ꯔꯤꯀꯥꯟꯗ ꯑꯗꯨꯒ ꯑꯣꯄꯣꯖꯤꯠ ꯇꯨ ꯂꯩꯇꯦꯡ ओके हम नुंगाइजे जे माइक्रोफोन लौजगे ꯃꯌꯥꯝꯁꯨ ꯂꯥꯛꯄꯤꯔꯣ ꯑꯩꯈꯣꯏ ꯅꯨꯔꯥ ꯐꯤꯔꯩꯀꯣꯟꯗ ꯌꯥꯎꯁꯪ ꯑꯃꯗꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯕ ꯁ꯭ꯄꯦꯁꯦꯜ ꯑꯣꯐꯔ ꯀꯌꯥ ꯑꯃꯁꯨ ꯄꯤꯔꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏ ꯂꯣꯇ꯭ꯔꯤ ꯂꯩ ꯇꯤꯀꯦꯠ ꯔꯦꯠ ꯑꯣꯡꯂꯤ ꯂꯨꯄꯥ 300 ꯈꯛꯇꯅꯤꯀꯣ ꯃꯌꯥꯝ ꯂꯨꯄा 300 ꯈꯛꯇꯅꯦ ꯑꯗꯨꯅ ꯂꯨꯄꯥ 300 ꯄꯤꯕ ꯇꯤꯀꯦꯠ ꯑꯃꯃꯝ ꯀꯛꯄꯤꯔꯒ ꯑꯗꯨꯝ ꯉꯁꯥꯏ ꯎꯠꯆꯈꯤꯕ ꯑꯩꯈꯣꯏ ꯐꯤ ꯑꯍꯨꯝ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯔꯠ ꯄ꯭ꯔꯥꯏꯁꯀꯤ ꯐꯤ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯁꯤ ꯑꯍꯨꯝꯁꯤꯒꯤ ꯃꯄꯨ ꯑꯣꯏꯕ ꯉꯝꯕꯤꯌꯨ ꯑꯃꯗꯤ ꯀꯟꯁꯣꯂꯦꯁꯟ ꯄ꯭ꯔꯥꯏꯁ ꯑꯣꯏꯅꯁꯨ ꯃꯌꯥꯝ ꯃꯤꯑꯣꯏ 30 ꯊꯝꯖꯔꯤꯀꯣ ꯄ꯭ꯔꯥꯏꯁ 30 ꯊꯝꯖꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯌꯥꯝ ꯌꯥꯔꯤ ꯃꯈꯩꯗꯤ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯁꯦꯌꯔ ꯇꯧꯕꯤꯔꯣ ꯀꯃꯦꯟꯇ ꯁꯦꯌꯔ ꯇꯧꯔꯦ ꯍꯥꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯨꯔꯥ ꯐꯤꯔꯩꯀꯣꯟꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯦꯖ ꯆꯪꯕꯤꯔꯒ ꯑꯗꯣꯝꯅ ꯂꯨꯄꯥ 300 ꯄꯤꯕ ꯇꯤꯀꯦꯠ ꯑꯃ ꯀꯛꯄꯤꯗꯨꯅ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯎꯠꯆꯈꯤꯕ ꯐꯤ ahum amadi consolation prize 30 dugi mapu oiba ngambra yengbiu haibo hom samjage duga mayang masi ganadi mata sa khoi gi live tension jage yengbiri ba share to biri ba amadi pot laiba lakpi gaduri ba customer sing bu amuka na phone to chari ma khrum jari tension jage live happy yausang ko bye bye to biro thank you